ꯉꯁꯤꯒꯤ Hindu newspaperꯒꯤ ꯉꯁꯤ ꯗꯦꯠ 22 December 2024 ꯉꯁꯤꯒꯤ Hinduꯒꯤ newspaperꯒꯤ Manipuri analysis ꯍꯧꯖꯔꯒꯦꯀꯣ. ꯉꯁꯤꯗꯤ Sunday ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯄꯥꯎꯗꯤ ꯈꯔ ꯌꯥꯎꯕ ꯋꯥꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯄꯥꯎ ꯈꯔ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯟꯒꯠꯂꯒ ꯉꯁꯤꯒꯤ ꯍꯦꯗꯂꯥꯏꯟ ꯑꯅꯤ ꯂꯩꯀꯣ. ꯍꯦꯗꯂꯥꯏꯟ ꯑꯅꯤꯁꯤꯗ ꯑꯍꯥꯟꯕꯒꯤ ꯍꯦꯗꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ GST ꯔꯤꯚꯤꯌꯨ ꯀꯃꯤꯇꯤ ꯃꯣꯏ GST ꯇꯧꯅꯕꯒꯤ GSTꯒꯤ 55 ꯁꯨꯕꯀꯣ 55 ꯁꯨꯕ ꯃꯣꯏꯒꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯃ ꯇꯧꯋꯦꯀꯣ. GSTꯁꯦ ꯋꯥꯡꯉꯤꯕ꯭ꯔꯥ ꯌꯥꯝ ꯅꯦꯝꯃꯤꯕ꯭ꯔꯥ ꯀꯥꯏꯅ. GSTꯁꯦ ꯑꯣꯜ ꯀꯥꯔꯒꯨꯝꯕ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯈꯔ ꯆꯦꯟꯖ ꯇꯧꯋꯦ, ꯑꯇꯩꯗꯤ ꯀꯥ ꯍꯦꯟꯅ ꯆꯦꯟꯖ ꯇꯧꯗꯦꯀꯣ. ꯑꯗꯣ ꯂꯥꯏꯐ ꯑꯦꯟ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯀꯔꯤ ꯀꯔꯥꯒꯤ ꯆꯦꯟꯖ ꯇꯧꯒꯅꯦꯅ ꯇꯧꯕꯗꯣ 2026 ꯐꯥꯎ ꯁꯥꯡꯗꯣꯛꯈ꯭ꯔꯦ, ꯗꯤꯐꯔ ꯇꯧꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯤꯇꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯄꯜꯂꯦ. ꯁꯤ ꯄꯩꯈꯥ ꯑꯦꯛꯖꯥꯝꯗ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦꯅ ꯑꯩ ꯉꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯤꯗ ꯌꯥꯎꯗ꯭ꯔꯦꯀꯣ. ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯦꯗꯂꯥꯏꯟ ꯑꯃꯅ ꯒꯣꯚꯔꯟꯃꯦꯟ ꯑꯦꯃꯦꯟꯁ ꯔꯨꯜ ꯇꯨ ꯔꯦꯁꯇ꯭ꯔꯤꯛ ꯑꯦꯛꯁꯦꯁ ꯇꯨ ꯄꯣꯂꯤꯡ ꯐꯨꯇꯦꯖ ꯀꯣ. ꯑꯗꯣ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯥꯎꯅꯤ. ꯄꯣꯂꯤꯡ ꯕꯨꯠ ꯃꯅꯨꯡꯗ CCTV ꯀꯦꯃꯦꯔꯥ ꯈꯤꯜꯂꯤꯗꯅ, ꯑꯗꯨꯕꯨ CCTV ꯀꯦꯃꯦꯔꯥ ꯈꯤꯜꯂꯀꯥꯟꯗ ꯑꯗꯨꯒꯤ ꯐꯨꯇꯦꯖꯇꯨ ꯌꯦꯡꯕ ꯈꯣꯠꯄꯁꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗꯗꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯀꯔꯤꯝ ꯊꯝꯃꯝꯗꯦꯕ. ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯔꯨꯜꯗ ꯂꯩꯔꯝꯃꯤꯁꯦ ꯂꯣꯏꯅꯃꯛ ꯗꯣꯀꯨꯃꯦꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯦꯡ ꯌꯥꯔꯝꯃꯦꯕ ꯏꯂꯦꯛꯁꯟ ꯄꯣꯂꯤꯡ ꯕꯨꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯣ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯍꯟꯈꯤꯗ꯭ꯔꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯣ. ꯀꯔꯤ ꯃꯔꯝꯒꯤ ꯌꯥꯍꯟꯗ꯭ꯔꯤꯅꯣ ꯃꯅꯨꯡꯗ ꯌꯦꯡꯉꯁꯤꯀꯣ. ꯕꯠ ꯁꯤꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯏꯝꯄꯣꯔꯇꯦꯟ ꯅ꯭ꯌꯨꯁ ꯑꯃꯅꯤ ꯉꯁꯤꯒꯤ. ꯑꯗꯨꯒ 25% of Indians total area under green cover report. ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯤꯀꯣ. ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ. ꯕꯠ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯇꯣꯇꯦꯜ ꯑꯦꯔꯤꯌꯥ ꯑꯟꯗꯔ ꯒ꯭ꯔꯤꯟ ꯀꯣꯚꯔ ꯍꯥꯏꯕꯀꯣ. ꯐꯣꯔꯦꯁ ꯀꯣꯚꯔ ꯑꯣꯏꯕ ꯌꯥꯏ, ꯇ꯭ꯔꯤ ꯀꯣꯚꯔ ꯑꯣꯏꯕ ꯌꯥꯏꯀꯣ. ꯒ꯭ꯔꯤꯟ ꯀꯣꯚꯔꯁꯤꯗ ꯆꯠꯂꯤꯁꯦ ꯁꯤꯁꯦ 25% ꯑꯣꯏꯔꯦ ꯁꯤꯅꯦꯕꯀꯣ ꯇꯣꯇꯦꯜ ꯑꯦꯔꯤꯌꯥꯒꯤ. ꯍꯥꯟꯅꯗꯤ 23.3 ꯀꯥꯏꯅ ꯂꯩꯔꯝꯕꯅꯦ, ꯑꯗꯨ ꯍꯧꯖꯤꯛꯇꯤ 25% ꯌꯧꯔꯦ. 33.3 ꯌꯧꯗ꯭ꯔꯤꯀꯣ. 33.3 ꯌꯧ ꯇꯥꯔꯒꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯚꯔꯦꯖ ꯑꯣꯏꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯐꯣꯔꯦꯁ ꯀꯣꯚꯔ ꯑꯦꯔꯤꯌꯥ ꯑꯣꯏꯒꯗꯣꯏꯅꯦ. ꯕꯠ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ 25% ꯑꯗꯨꯃꯥꯏꯅ. ꯁꯣ ꯍꯦꯟꯒꯠꯂꯛꯏꯅꯤ, ꯌꯥꯝ ꯐꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯦ. ꯑꯗꯣ ꯃꯅꯨꯡꯗ ꯈꯔ ꯄꯥꯔꯒ ꯌꯦꯡꯈꯤꯁꯤ ꯀꯔꯤ ꯀꯔꯤꯗꯅꯣ ꯍꯦꯟꯒꯠꯂꯤꯁꯦ. ꯑꯦꯟ ꯃꯁꯤ ꯍꯦꯟꯒꯠꯄꯁꯤꯅ ꯇꯁꯦꯡꯅ ꯀꯥꯟꯅꯗꯣꯏꯔꯥ ꯍꯥꯏꯗꯣ ꯍꯥꯏꯐꯦꯠ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯝꯒꯦ. ꯁꯥꯏꯟꯁꯀꯤ ꯁꯦꯛꯁꯟꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯥꯎꯗꯤ ꯅꯠꯇꯦ. ꯕꯠ ꯃꯨꯟꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯂꯤꯕꯒꯤ ꯆꯥꯡꯁꯦ 4.32 ꯀꯣ 4.3 ꯑꯗꯥꯏꯗ ꯕꯤꯂꯤꯌꯟ ꯌꯔꯁ ꯑꯗꯥꯏꯗ ꯂꯩꯔꯝꯃꯦꯅ ꯈꯟꯅꯕꯗꯣ 4.51ꯗ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯅꯤꯀꯣ. was from around ꯁ꯭ꯇꯗꯤ ꯑꯃ ꯀꯟꯅ ꯍꯥꯏꯕꯅꯤ. ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ. ꯕꯠ ꯑꯗꯨꯗ ꯑꯩꯅ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯃꯨꯟꯒꯤ ꯑꯦꯖꯁꯦ ꯀꯌꯥꯅꯣ, ꯑꯥꯔꯠꯀꯤ ꯑꯦꯖꯅ ꯀꯌꯥꯅꯣ ꯈꯣꯠꯅꯣ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯈꯔ ꯌꯦꯡꯕ, ꯍꯥꯏꯗꯤ ꯈꯔ ꯈꯪꯕ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯕꯒꯤ ꯑꯩꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯟꯕꯒꯤ ꯍꯥꯞꯆꯟꯕꯅꯤꯀꯣ. ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯒꯤ FAQꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯥꯏꯟꯁꯀꯤ ꯅ꯭ꯌꯨꯁ ꯑꯃꯈꯛꯅꯤꯀꯣ. What are the India's plans for quantum satellite? ꯑꯗꯨ ꯁꯤꯗ quantum satellite ꯑꯃ ꯄꯤꯔꯤꯁꯦ. ꯃꯁꯤꯁꯦ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ. quantum satellite ꯍꯥꯏꯁꯦ ꯀꯩꯅꯣ. ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯀꯟꯅ ꯆꯥꯎꯈꯠꯂꯛꯄ, ꯍꯥꯏꯗꯤ ꯁꯦꯇꯦꯂꯥꯏꯠ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯀꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯒꯤ ꯀꯟꯅ ꯄꯩꯁꯥ ꯊꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯦ. ꯁꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ, ꯀꯩꯗꯧꯕꯩ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯉꯁꯥꯏꯒꯤ GSTꯒꯤꯗꯨꯅꯤꯀꯣ. ꯍꯥꯏꯗꯤ GSTꯒꯤ ꯃꯤꯇꯤꯡꯗ 55 ꯁꯨꯕ ꯃꯤꯇꯤꯡꯅꯤ, ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦꯅ ꯑꯩ ꯅ꯭ꯌꯨꯁꯇ ꯍꯥꯞꯇ꯭ꯔꯦꯀꯣ. ꯑꯗꯣ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁꯀꯨꯝꯕ, ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁꯀꯨꯝꯕ, ꯑꯇꯣꯞꯄ ꯏꯟꯁꯨꯔꯦꯟꯁ
ꯂꯥꯟ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯍꯦꯟꯒꯠꯄ ꯈꯔ ꯑꯗꯩ ꯑꯣꯜ ꯀꯥꯔꯒꯨꯝꯕ ꯄꯥꯔꯠꯁꯀꯨꯝꯕ ꯌꯣꯟꯕꯒꯤꯗꯤ ꯈꯔ ꯍꯦꯟꯒꯠꯈꯤꯕ ꯊꯦꯡꯅꯔꯝꯃꯤꯀꯣ ꯕꯠ ꯀꯥꯏꯅ ꯑꯦꯛꯖꯥꯝꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗ꯭ꯔꯦꯅ ꯑꯗꯨꯗꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗ꯭ꯔꯦꯅ ꯍꯥꯞꯄꯦ ꯆꯨꯝꯒꯤ ꯍꯦꯗꯂꯥꯏꯟ ꯑꯣꯏꯕꯒꯤ ꯑꯩ ꯍꯥꯞꯄꯝꯕꯅꯤꯅ ꯀꯩꯅꯣ ꯍꯥꯞꯄꯗ ꯐꯖꯅꯦꯅ ꯇꯧꯕꯅꯤꯀꯣ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟꯁꯤꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯉꯁꯥꯏꯒꯤ ꯄꯣꯂꯤꯡ ꯐꯨꯇꯦꯖ ꯑꯦꯃꯦꯟ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯣꯂꯤꯡ ꯐꯨꯇꯦꯖ ꯁꯦ ꯊꯥꯗꯣꯛꯄꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯥꯏꯚꯦꯁꯤꯗ ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯂꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯣꯔ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯒꯤ ꯇꯧꯕ ꯃꯇꯝꯗ ꯍꯦꯛ ꯇꯧꯈꯤꯗ꯭ꯔꯥ ꯀꯣ ꯍꯧꯖꯤꯛꯇꯤ AI ꯌꯥꯝ ꯁꯤꯖꯤꯟꯅꯔꯦꯗꯅ ꯑꯗꯨꯗꯨꯅ ꯀꯩꯒꯨꯝꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯊꯥꯗꯣꯛꯑꯒꯗꯤ ꯍꯦꯛ ꯇꯧꯔꯒ ꯃꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯁꯟꯗꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯄꯗꯣ ꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯒꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯁꯟꯗꯣꯛꯈ꯭ꯔꯒꯗꯤ ꯏꯂꯦꯛꯁꯟꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯤꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯐꯨꯇꯦꯖ ꯊꯥꯗꯣꯛꯄ ꯑꯗꯒꯤ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯣꯂꯤꯡꯒꯤ ꯐꯨꯇꯦꯖ ꯊꯥꯗꯣꯛꯄꯁꯦ ꯊꯤꯡꯖꯤꯟꯈ꯭ꯔꯦꯅꯦ ꯍꯥꯟꯅꯗꯤ ꯂꯣꯏ ꯊꯥꯗꯣꯛꯄ ꯌꯥꯔꯝꯃꯤꯅꯦꯕꯀꯣ ꯄꯣꯂꯤꯡ ꯐꯨꯇꯦꯖꯇꯒꯤ ꯑꯗꯒꯤ ꯑꯦꯕ꯭ꯔꯤ ꯗꯣꯀꯨꯃꯦꯟ ꯈꯨꯗꯤꯡꯃꯛ ꯚꯣꯇꯔ ꯀꯌꯥ ꯂꯥꯛꯏ ꯚꯣꯠ ꯀꯌꯥ ꯊꯥꯗꯈꯤ ꯄꯣꯂꯤꯡ ꯕꯨꯠ ꯑꯃꯒꯤ ꯂꯣꯏꯅꯃꯛ ꯂꯧꯕ ꯌꯥꯔꯝꯃꯤꯅꯦ ꯕꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔꯈꯛ ꯌꯥꯔꯦꯕ ꯑꯌꯥꯝꯕꯅ ꯀꯛꯊꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯣ ꯌꯥꯝ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯗꯗꯤ ꯍꯪꯉꯛꯇꯧ ꯃꯥꯟꯗꯦ ꯕꯠ ꯑꯦꯛꯖꯥꯝꯗ ꯍꯪꯉꯛꯇꯣꯏꯁꯦ ꯍꯥꯟꯅ ꯀꯔꯝꯕ ꯑꯦꯛꯀꯤ ꯃꯈꯥꯗ ꯁꯤꯁꯦ ꯊꯤꯡꯉꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯗꯨꯅꯦꯕꯀꯣ ꯑꯗꯣ ꯊꯤꯡꯉꯤꯁꯦ ꯏꯂꯦꯛꯁꯟ ꯔꯨꯜꯁꯤꯒꯤ ꯃꯃꯤꯡꯗꯨ ꯀꯔꯤ ꯀꯧꯒꯦ ꯑꯗꯨꯗꯨ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝ ꯑꯣꯏꯀꯣ ꯏꯂꯦꯛꯁꯟ ꯔꯨꯜꯁꯗ ꯀꯟꯗꯛ ꯑꯣꯐ ꯏꯂꯦꯛꯁꯟ ꯔꯨꯜꯁ 1961 ꯍꯥꯏꯁꯦꯀꯣ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ access to certain full document previously available for inspection ꯍꯥꯏꯁꯦ ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯔꯝꯃꯦꯕ ꯀꯔꯤ ꯀꯔꯤ ꯗꯣꯀꯨꯃꯦꯟ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯒꯤ ꯀꯟꯗꯛ ꯑꯣꯐ ꯏꯂꯦꯛꯁꯟ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯜꯂꯦꯀꯣ ꯑꯗꯨꯕꯨ ꯗꯣꯀꯨꯃꯦꯟꯗꯣ ꯌꯥꯝ ꯌꯥꯝꯃꯜꯂꯦ ꯕꯠ ꯑꯦꯛꯖꯥꯝꯗꯁꯨ ꯌꯥꯝ ꯔꯤꯂꯦꯇꯦഡ് ꯑꯣꯏꯗ꯭ꯔꯦꯅ ꯑꯩ ꯍꯥꯞꯇ꯭ꯔꯦꯀꯣ ꯕꯠ ꯍꯥꯏꯗꯤ ꯔꯨꯜꯗꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯋꯦ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦꯕ ꯍꯥꯏꯗꯤ ꯀꯟꯗꯛ ꯑꯣꯐ ꯏꯂꯦꯛꯁꯟ ꯔꯨꯜꯁ 1961 ꯑꯗꯨꯗꯨꯒ ꯑꯦꯃꯦꯟ ꯇꯧꯔꯤꯕ ꯄꯣꯠꯁꯤꯅ ꯀꯔꯝꯕ ꯑꯦꯔꯤꯌꯥꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯨꯜꯗꯨꯒꯤ ꯁꯦꯛꯁꯟ 93.2 ꯀ꯭ꯂꯣꯁ ꯁꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯦꯃꯦꯟ ꯇꯧꯈꯤꯕꯅꯦ ꯑꯗꯨꯗꯩꯗ ꯃꯗꯨꯒꯤ ꯗꯣꯀꯨꯃꯦꯟꯗꯨꯗ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ specified in this rule ꯍꯥꯏꯕꯀꯣ ꯁꯤꯗꯩꯁꯤꯗ specify ꯇꯧꯕ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯄꯥꯕ꯭ꯂꯤꯛ ꯏꯟꯁꯄꯦꯛꯁꯟ ꯍꯥꯏꯗꯤ ꯄꯥꯕ꯭ꯂꯤꯛꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯄ ꯌꯥꯏꯑꯅ ꯍꯥꯏꯔꯝꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯄꯦꯁꯤꯐꯥꯏ ꯇꯧꯗꯕ ꯗꯣꯀꯨꯃꯦꯟꯗꯤ ꯊꯥꯗꯣꯛꯄ ꯌꯥꯔꯔꯣꯏꯕ ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯁꯤꯐꯥꯏ ꯇꯧꯗꯕ ꯗꯣꯀꯨꯃꯦꯟ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯣꯜ ꯗ ꯗꯣꯀꯨꯃꯦꯟ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯔꯨꯜꯁꯤꯗ ꯁ꯭ꯄꯦꯁꯤꯐꯥꯏ ꯇꯧꯕ ꯗꯣꯀꯨꯃꯦꯟ ꯈꯛ ꯌꯥꯔꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁꯤꯗꯩꯁꯤꯗ ꯔꯨꯜꯁꯤꯗ ꯁ꯭ꯄꯦꯁꯤꯐꯥꯏ ꯇꯧꯕ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯉꯁꯥꯏꯒꯤ CCTV ꯀꯦꯃꯦꯔꯥꯒꯤꯁꯦ ꯌꯥꯎꯔꯛꯑꯔꯣꯏꯕ ꯑꯗꯣ ꯔꯨꯜꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯅꯣ ꯑꯦꯃꯦꯟ ꯇꯧꯕꯗꯣ ꯀꯔꯤꯅꯣ ꯈꯣꯠꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯅꯨꯡ ꯆꯪꯁꯤꯟꯅ ꯈꯪꯗ꯭ꯔꯦꯀꯣ ꯕꯠ CCTV ꯀꯦꯃꯦꯔꯥꯒꯤꯗꯤ ꯌꯥꯎꯔꯛꯑꯔꯣꯏꯕꯀꯣ ꯑꯦꯟ CCTV ꯑꯃꯨꯛ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯔꯨꯜꯁꯦ ꯁꯦꯝꯗꯣꯛꯏꯁꯦ ꯃꯁꯤꯒꯤ ꯚꯣꯇꯔꯒꯤ ꯁꯦꯀ꯭ꯔꯦꯁꯤ ꯍꯥꯏꯕꯗꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯇꯣ ꯊꯥꯗꯣꯛꯈꯤ ꯇꯥꯔꯒꯗꯤ ꯚꯣꯇꯔꯁꯤꯡꯗꯣ ꯁꯤ ꯊꯥꯗꯩ ꯍꯥꯏꯕꯗꯨ ꯈꯪꯈ꯭ꯔꯅꯤ ꯑꯣꯔ ꯃꯗꯨꯗꯨꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛ ꯃꯤꯁꯌꯨꯁꯀꯨꯝꯕ ꯑꯗꯒꯤ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯗꯦꯇꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯔꯛꯄ ꯌꯥꯏ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯍꯥꯏꯕꯅꯤꯀꯣ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯕꯠ ꯑꯗꯨꯒꯨꯝꯕ CCTV ꯐꯨꯇꯦꯖꯇꯣ ꯊꯥꯗꯣꯛꯑꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯊꯥꯗꯣꯛꯇꯕꯁꯤꯒ ꯑꯗꯨꯒꯨꯝꯕ ꯃꯤꯁꯌꯨꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯟꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯋꯥꯠꯂꯤꯀꯣ ꯑꯗꯨꯗꯨꯅ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯂꯛꯑꯦꯀꯣ ꯍꯥꯏꯗꯤ ꯀꯪꯒ꯭ꯔꯦꯁꯅꯁꯨ ꯌꯥꯗꯦ ꯅꯣꯏ ꯁꯤꯒꯤ ꯁꯦꯝꯗꯣꯛꯏꯁꯦ ꯁꯤ ꯗꯤꯁ ꯏꯁ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯠꯇꯕ
ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯍꯥꯏꯇꯥꯔꯦ ꯚꯣꯠ ꯊꯥꯗꯕꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯑꯦꯟ ꯑꯦꯛꯁꯦꯁ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯇꯥꯔꯦ RTIꯒꯨꯝꯕꯗ ꯀꯣ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟꯒ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯂꯛꯑꯦꯕ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯝꯒꯦ ꯚꯣꯇꯔꯒꯤ ꯁꯦꯀ꯭ꯔꯦꯁꯤꯒ ꯚꯣꯠꯀꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯝꯒꯦ ꯑꯔꯨꯝ ꯑꯌꯥꯡ ꯌꯦꯡꯅꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯁꯦꯀ꯭ꯔꯦꯁꯤꯗꯤ ꯊꯝꯗꯤ ꯊꯝꯒꯗꯕꯅꯤ ꯕꯠ ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯣꯠꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯗꯦꯇꯥꯗꯨ ꯂꯣꯠꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯁꯣꯏꯕꯗꯨꯁꯨ ꯑꯃꯨꯛ ꯎꯔꯔꯣꯏꯗꯅꯀꯣ ꯑꯗꯩ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯑꯁꯣꯏꯕꯗꯨꯁꯨ ꯎꯔꯔꯣꯏꯗꯅ ꯁꯣꯔꯤ ꯒꯣꯚꯔꯟꯃꯦꯟꯠ ꯅꯠꯇꯦꯀꯣ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯑꯁꯣꯏꯕꯗꯨꯁꯨ ꯎꯔꯔꯣꯏꯗꯅ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤꯗꯣ ꯋꯥꯠꯂꯛꯑꯕꯅꯤꯅ ꯏꯂꯦꯛꯁꯟꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯏꯂꯦꯛꯁꯟꯒꯤ ꯃꯃꯜꯁꯦ ꯍꯟꯊꯔꯛꯑꯅꯦꯕ ꯏꯂꯦꯛꯁꯟ ꯇꯧꯕꯒꯤ ꯏꯂꯦꯛꯁꯟꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯇꯧꯕꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯁꯣꯛꯂꯛꯑꯅꯤꯗꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯀꯩꯝ ꯊꯥꯗꯣꯛꯇ꯭ꯔꯕꯅꯤꯅ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤꯅꯣꯁꯨ ꯈꯪꯗꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯦꯀꯥꯅꯤꯖꯝ ꯄꯨꯔꯥ ꯍꯥꯏꯗꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯊꯥꯗꯣꯛꯄꯗꯣ ꯄ꯭ꯔꯥꯏꯚꯦꯁꯤ ꯁꯣꯛꯄꯗꯣ ꯆꯦꯛ ꯇꯧꯔꯒ ꯊꯥꯗꯣꯛꯄ꯭ꯔꯥ ꯊꯥꯗꯣꯛꯇꯕ꯭ꯔꯥ ꯑꯗꯨ ꯑꯦꯃꯦꯟꯃꯦꯟ ꯇꯧꯔ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯑꯦꯃꯦꯟꯃꯦꯟ ꯇꯧꯕꯁꯦ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯗꯤꯁꯀꯁꯟ ꯀꯩꯅꯣꯗ ꯏꯗꯤꯇꯣꯔꯤꯌꯦꯜꯗꯒꯨꯝꯕ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯗ ꯌꯦꯡꯉꯁꯤ ꯕꯠ ꯇꯁꯦꯡꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯁꯤꯒꯤ ꯊꯥꯗꯣꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯗꯣꯛꯇꯕꯁꯦ ꯐꯠꯇꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤꯗꯤ ꯌꯥꯝꯅ ꯍꯟꯊꯍꯟꯒꯅꯤ ꯍꯥꯏꯗꯤ ꯚꯣꯇꯔ ꯂꯣꯏꯅꯃꯛ ꯊꯥꯗꯔꯛꯇꯣꯏꯅꯤ ꯑꯦꯟ ꯁꯦꯀ꯭ꯔꯦꯁꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯁꯤꯗꯨꯗꯤ ꯏꯐ it depends on the voter itself not on the election commission depend ꯇꯧꯗꯦꯅ ꯈꯜꯂꯦꯕꯀꯣ next news ꯑꯃꯨꯛ ꯌꯦꯡꯁꯦ 25% of the Indians total area under green cover report ꯀꯣ ꯁꯤꯗ green cover ꯍꯥꯏꯔꯤꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯃꯆꯥ ꯑꯃꯈꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯒꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯔꯤꯄꯣꯔꯠꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯒꯦꯀꯣ ꯔꯤꯄꯣꯔꯠꯁꯦ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯐꯣꯔꯦꯁ ꯔꯤꯄꯣꯔꯠ ꯀꯣ ꯑꯗꯨꯗꯨꯒꯤ ꯃꯈꯥꯗ ꯐꯣꯔꯦꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃ 2023ꯗꯀꯣ 2023ꯗ ꯁꯔꯚꯦ ꯇꯧꯈꯤ ꯑꯗꯨꯗꯩꯗ 2023ꯗ ꯁꯔꯚꯦ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯇꯦꯜ ꯑꯦꯔꯤꯌꯥ 100 ꯂꯩꯕꯒꯤ ꯃꯅꯨꯡꯗ 25ꯇꯤ ꯑꯩꯈꯣꯏꯅ ꯑꯁꯪꯕꯅ ꯀꯨꯞꯄꯦ ꯍꯥꯏꯅꯤꯀꯣ ꯇꯣꯇꯦꯜ ꯒ꯭ꯔꯤꯟ ꯑꯗꯣ ꯑꯁꯪꯕ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯑꯁꯪꯕꯅ ꯀꯨꯞꯄꯤ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯑꯁꯪꯕꯗꯣ ꯍꯥꯏꯗꯣ ꯌꯦꯡꯁꯦ ꯒ꯭ꯔꯤꯟ ꯀꯣꯚꯔꯁꯦ ꯒ꯭ꯔꯤꯟ ꯀꯣꯚꯔ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯤꯟ ꯀꯣꯚꯔꯗ ꯌꯥꯎꯔꯤꯁꯦ ꯑꯅꯤꯅꯤꯀꯣ ꯑꯅꯤꯅꯤ ꯒ꯭ꯔꯤꯟ ꯀꯣꯚꯔꯗ ꯌꯥꯎꯔꯤꯁꯦ ꯒ꯭ꯔꯤꯟ ꯀꯣꯚꯔ ꯀꯣ ꯒ꯭ꯔꯤꯟ ꯀꯣꯚꯔꯗ ꯌꯥꯎꯔꯤꯁꯦ ꯑꯅꯤꯅꯤ ꯇ꯭ꯔꯤ ꯍꯥꯏꯕ ꯇ꯭ꯔꯤ ꯀꯣꯚꯔ ꯍꯥꯏꯕ ꯑꯃꯒꯀꯣ ꯇ꯭ꯔꯤ ꯀꯣꯚꯔ ꯑꯗꯨꯒ ꯐꯣꯔꯦꯁ ꯀꯣꯚꯔ ꯍꯥꯏꯕ ꯑꯃꯒ ꯐꯣꯔꯦꯁ ꯀꯣꯚꯔ ꯃꯔꯨ ꯑꯣꯏꯅ ꯁꯤꯒꯤꯁꯤꯅꯦꯕꯀꯣ ꯃꯣꯏꯅ ꯃꯦꯖꯔ ꯇꯧꯔꯤꯁꯦ ꯕꯠ ꯑꯗꯨꯗ ꯇ꯭ꯔꯤ ꯀꯣꯚꯔ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯐꯣꯔꯦꯁ ꯀꯣꯚꯔ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯒꯦꯀꯣ ꯇ꯭ꯔꯤ ꯀꯣꯚꯔ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯎꯅ ꯀꯨꯞꯄꯁꯦ ꯇ꯭ꯔꯤ ꯀꯣꯚꯔ ꯀꯧꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯎ ꯍꯧꯕ ꯖꯒꯥꯁꯤꯡꯁꯦ ꯇ꯭ꯔꯤ ꯀꯣꯚꯔ ꯂꯣꯏ ꯀꯧꯋꯦꯕ ꯋꯦꯗꯔ ꯍꯥꯏꯗꯤ ꯐꯣꯔꯦꯁ ꯃꯅꯨꯡꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯁꯤꯇꯤ ꯃꯅꯨꯡꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯦꯅꯤ ꯑꯦꯔꯤꯌꯥ ꯑꯃꯗ ꯒ꯭ꯔꯥꯁꯂꯦꯟ ꯃꯅꯨꯡꯗꯕꯨ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯤꯕꯨ ꯍꯧꯔꯕ ꯑꯗꯨꯒ ꯇ꯭ꯔꯤ ꯍꯧꯔꯤꯕ ꯇ꯭ꯔꯤꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯤ ꯀꯣꯚꯔ ꯑꯦꯔꯤꯌꯥ ꯇ꯭ꯔꯤꯗ ꯈꯛꯇꯪ ꯗꯤꯄꯦꯟ ꯇꯧꯗꯣꯏꯅꯦꯕ ꯁꯤꯁꯤꯅꯀꯣ ꯑꯦꯟ ꯐꯣꯔꯦꯁ ꯀꯣꯚꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯀꯣꯚꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯦꯅꯣꯄꯤ ꯍꯥꯏꯅ ꯑꯃ ꯂꯩꯕ ꯀꯦꯅꯣꯄꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯀꯤ ꯃꯅꯤꯄꯨꯔꯤꯗꯗꯤ ꯗꯥꯏꯔꯦꯛ ꯑꯦꯛꯖꯦꯛꯇꯤ ꯈꯪꯗ꯭ꯔꯦ ꯕꯠ ꯐꯣꯔꯦꯁꯀꯤ ꯂꯥꯌꯔꯒꯨꯝꯕꯅꯤꯀꯣ ꯀꯦꯅꯣꯄꯤꯁꯦ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯌꯥꯝ ꯊꯤꯛ ꯐꯣꯔꯦꯁ ꯑꯃ ꯈꯜꯂꯁꯤꯅꯦꯀꯣ ꯐꯣꯔꯦꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯤꯛ ꯐꯣꯔꯦꯁꯇ ꯑꯩꯈꯣꯏꯅ ꯈꯪꯉꯝꯒꯅꯤ ꯃꯗꯨꯗꯤ ꯑꯋꯥꯡꯕ ꯇ꯭ꯔꯤ ꯂꯩꯅꯤꯀꯣ ꯑꯋꯥꯡꯕ ꯇ꯭ꯔꯤ ꯑꯗꯒꯤ ꯃꯗꯨꯗ ꯍꯦꯟꯅ ꯋꯥꯡꯕ ꯇ꯭ꯔꯤ ꯀꯣ ꯑꯗꯨꯗꯒꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯇ꯭ꯔꯤ ꯌꯥꯝꯅ ꯅꯦꯝꯕ ꯇ꯭ꯔꯤ ꯀꯣ ꯍꯔꯕꯁ ꯀꯣ ꯑꯗꯨ ꯀꯦꯅꯣꯄꯤꯁꯦ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯀꯦꯅꯣꯄꯤꯁꯦ ꯀꯩ ꯀꯦꯅꯣꯄꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯦꯅꯣꯄꯤ ꯑꯋꯥꯡꯕ ꯀꯦꯅꯣꯄꯤ ꯑꯃ ꯂꯩꯔꯦ
medium ꯁꯨꯃꯥꯏꯅ ꯁꯤ ꯀꯦꯅꯣꯄꯤꯒ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯥꯌꯔꯁꯦ ꯀꯣ ꯁꯤꯒꯨꯝꯕ ꯀꯦꯅꯣꯄꯤ ꯀꯣ ꯁꯤꯒꯨꯝꯕ ꯀꯦꯅꯣꯄꯤꯁꯦ ꯁꯤꯒꯤ ꯀꯦꯅꯣꯄꯤꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯦꯟꯁꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯅꯣꯄꯤꯒꯤ ꯗꯦꯟꯁꯤꯇꯤ ꯀꯣ ꯀꯦꯅꯣꯄꯤꯒꯤ ꯗꯦꯟꯁꯤꯇꯤ ꯍꯥꯏꯗꯤ ꯑꯊꯥꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯕꯒꯤ ꯆꯥꯡꯁꯦ ꯁꯤꯒꯤ ꯀꯦꯅꯣꯄꯤꯒꯤ ꯗꯦꯟꯁꯤꯇꯤꯁꯦ 10% ꯑꯣꯏꯔꯕ ꯑꯣꯔ ꯑꯦꯃꯥꯎꯟ ꯑꯗꯨꯒꯤ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯨꯕꯨ ꯐꯣꯔꯦꯁ ꯀꯣꯚꯔ ꯑꯣꯏꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯎ ꯍꯧꯔꯦꯅ ꯈꯜꯂꯁꯤꯅꯦ ꯎꯒꯤ ꯃꯥꯒꯤ ꯀꯦꯅꯣꯄꯤꯁꯦ ꯂꯩꯇ ꯇꯥꯔꯒꯗꯤ ꯐꯣꯔꯦꯁ ꯀꯣꯚꯔ ꯍꯥꯏꯔꯔꯣꯏꯕ ꯐꯣꯔꯦꯁ ꯀꯣꯚꯔ ꯍꯥꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯦꯠꯂꯤꯁ ꯃꯁꯤꯁꯦ ꯃꯥꯒꯤ ꯗꯦꯟꯁꯤꯇꯤꯁꯦ 10%ꯗꯤ ꯑꯣꯏꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯎ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯒꯗꯕꯅꯤ ꯄ꯭ꯂꯁ ꯃꯁꯤꯒꯤ ꯀꯦꯅꯣꯄꯤꯁꯦ ꯑꯦꯠꯂꯤꯁ ꯋꯥꯟꯗꯤ ꯀꯣ ꯀꯦꯅꯣꯄꯤꯁꯤꯗꯩꯗꯤ ꯑꯅꯤ ꯑꯍꯨꯝ ꯁꯨꯏꯗꯅ ꯁꯤ ꯑꯍꯨꯝ ꯃꯁꯤ ꯃꯔꯤꯕꯨ ꯁꯨꯔꯦ ꯁꯤꯗ ꯃꯔꯤ ꯁꯨꯕꯁꯦ ꯑꯦꯠꯂꯤꯁ ꯋꯥꯟ ꯀꯦꯅꯣꯄꯤꯗꯤ ꯂꯩꯒꯗꯕꯅꯦꯕ ꯎ ꯑꯃꯒꯤ ꯆꯥꯡꯗꯤ ꯂꯩꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯍꯥꯏꯗꯤ ꯃꯥꯒꯤ ꯗꯦꯟꯁꯤꯇꯤꯁꯦ 10%ꯗꯤ ꯑꯣꯏꯒꯗꯕꯅꯦ ꯁꯤꯅꯦ ꯍꯥꯏꯁꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇ꯭ꯔꯤ ꯀꯣꯚꯔ ꯑꯗꯨꯗꯒꯤ ꯐꯣꯔꯦꯁ ꯀꯣꯚꯔ ꯁꯤꯒꯤꯁꯤ ꯃꯥꯅ ꯃꯦꯖꯔ ꯇꯧꯔꯤꯁꯦ ꯐꯣꯔꯦꯁ ꯀꯣꯚꯔꯁꯨ ꯇ꯭ꯔꯤ ꯀꯣꯚꯔꯁꯨ ꯃꯦꯖꯔ ꯇꯧꯔꯦꯀꯣ ꯑꯁꯤꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯑꯦꯔꯤꯌꯥꯁꯦ 100% ꯂꯩꯕꯁꯤꯗ ꯇꯣꯇꯦꯜ ꯑꯦꯔꯤꯌꯥꯁꯤꯒꯤ ꯃꯅꯨꯡꯗ 25%ꯗꯤ ꯀꯩꯅꯣꯅ ꯒ꯭ꯔꯤꯟ ꯀꯣꯚꯔ ꯑꯣꯏꯔꯦ ꯍꯥꯏꯕꯅꯦꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯤ ꯀꯣꯚꯔ ꯅꯠꯇ꯭ꯔꯒ ꯐꯣꯔꯦꯁ ꯀꯣꯚꯔ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯦꯟ ꯑꯇꯣꯞꯄ ꯇꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯈꯤꯇꯪ ꯆꯌꯦꯠꯅꯕ ꯇꯥꯝ ꯑꯃꯀꯣ ꯍꯥꯏꯗꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯀꯣ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯁꯤꯗꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜ ꯑꯦꯔꯤꯌꯥ ꯍꯥꯏꯕꯅꯤꯀꯣ ꯂꯤꯒꯦꯜ ꯑꯦꯔꯤꯌꯥ ꯂꯤꯒꯦꯜꯂꯤ ꯐꯣꯔꯦꯁꯅꯦ ꯍꯥꯏꯅ ꯈꯟꯅꯔꯕ ꯍꯥꯏꯗꯤ ꯆꯦꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯗꯣꯀꯨꯃꯦꯟꯇ ꯂꯩꯕ ꯏꯔꯒ ꯊꯝꯕ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯁꯤ ꯎ ꯁꯨꯡꯍꯧ ꯍꯧꯗꯕ ꯖꯒꯥ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯃꯥꯁꯦ ꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯁꯤꯁꯦ ꯁꯔꯀꯥꯔꯅ ꯐꯣꯔꯦꯁꯅꯦꯅ ꯂꯥꯎꯊꯣꯛꯑꯦ ꯍꯥꯏꯗꯤ ꯎ ꯃꯌꯥꯝ ꯑꯃ ꯍꯧꯔꯦꯕ ꯁꯤꯗꯗꯤꯀꯣ ꯕꯠ ꯁꯤ ꯃꯅꯨꯡꯁꯤꯗꯗꯤ ꯎ ꯍꯧꯗ꯭ꯔꯦ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯐꯣꯔꯦꯁꯅꯦꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯐꯣꯔꯦꯁꯅꯦꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯗꯣꯏꯅꯦꯕ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯗꯣꯏꯅꯦꯕ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯄꯨꯂꯞꯁꯦ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯅꯤꯅ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯈꯤꯕꯩꯅꯦꯕ ꯑꯗꯨꯗꯨꯅ ꯐꯣꯔꯦꯁ ꯍꯥꯏꯗꯤ ꯁꯤꯒꯤ ꯍꯣꯜ ꯇꯣꯇꯦꯜ ꯑꯦꯔꯤꯌꯥꯁꯤꯗ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯒ ꯐꯣꯔꯦꯁ ꯀꯣꯚꯔꯒ ꯀꯩꯗ ꯈꯦꯠꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯐꯣꯔꯦꯁ ꯀꯣꯚꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯅꯣꯄꯤ ꯗꯦꯟꯁꯤꯇꯤꯗ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯀꯦꯅꯣꯄꯤꯒꯤ ꯃꯥꯒꯤ ꯊꯥꯕꯗ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯕꯠ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗꯤ ꯂꯤꯒꯦꯜꯂꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯔꯀꯥꯔꯒꯤ ꯂꯤꯒꯦꯜꯂꯤ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯔꯕ ꯑꯦꯔꯤꯌꯥ ꯑꯣꯏꯗꯣꯏꯅꯦꯕ ꯁꯔꯀꯥꯔꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯐꯣꯔꯦꯁ ꯀꯣꯚꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯁꯦ ꯍꯧꯒꯗꯕꯅꯦꯕ ꯇ꯭ꯔꯤ ꯀꯣꯚꯔꯁꯤꯗꯁꯨ ꯏꯟꯁꯣꯏ ꯁꯣꯏꯗꯅ ꯎꯁꯦ ꯍꯧꯒꯗꯕꯅꯦꯕ ꯎꯁꯦ ꯍꯧꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗꯗꯤ ꯎ ꯍꯧꯕ ꯌꯥꯏ ꯍꯧꯗꯕ ꯌꯥꯏꯑꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯁꯤꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀꯟꯁꯇꯦꯟꯂꯤ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯒ ꯐꯣꯔꯦꯁ ꯀꯣꯚꯔ ꯇ꯭ꯔꯤ ꯀꯣꯚꯔꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯣꯡꯗꯣꯏꯅꯤ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯅꯤꯀꯣ ꯇ꯭ꯔꯤ ꯀꯣꯚꯔꯁꯦ ꯑꯃꯨꯛ ꯇ꯭ꯔꯤꯗꯣ ꯌꯥꯟꯈ꯭ꯔꯒꯗꯤ ꯇ꯭ꯔꯤ ꯀꯣꯚꯔ ꯍꯟꯊꯔꯛꯑꯅꯤ ꯐꯣꯔꯦꯁ ꯀꯣꯚꯔꯁꯤꯗ ꯐꯣꯔꯦꯁꯀꯤ ꯀꯦꯅꯣꯄꯤꯗꯣ ꯍꯟꯊꯔꯛ ꯇꯥꯔꯒꯗꯤ ꯑꯣꯔ ꯐꯣꯔꯦꯁ ꯈꯔ ꯀꯣꯛꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯂꯥꯃꯩ ꯆꯥꯛꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯐꯣꯔꯦꯁ ꯀꯣꯚꯔꯗꯣ ꯍꯟꯊꯔꯛꯀꯅꯤ ꯕꯠ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗꯤ ꯑꯗꯨꯒꯨꯝꯕ ꯊꯣꯛꯑꯁꯨ ꯁꯨꯡꯍꯟ ꯍꯦꯛ ꯍꯟꯊꯔꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯇꯥꯝ ꯑꯅꯤꯁꯤꯁꯨ ꯇꯥꯝ ꯑꯍꯨꯝꯁꯤꯁꯨ ꯈꯪꯍꯧꯕ ꯆꯪꯉꯦꯀꯣ ꯅꯦꯛꯁ ꯌꯦꯡꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯣꯔꯦꯁ ꯑꯦꯟ ꯇ꯭ꯔꯤ ꯀꯣꯚꯔꯁꯦ ꯑꯦꯛꯁꯄꯥꯟ ꯇꯧꯔꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯉꯦ ꯁꯤꯒꯤ ꯈꯕꯔꯁꯤꯒꯤ ꯀꯂꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯐꯣꯔꯦꯁ ꯀꯣꯚꯔꯁꯦ ꯈꯤꯇꯪ 25% ꯃꯨꯛ ꯑꯣꯏꯔꯦꯒ ꯍꯥꯏꯔꯛꯏꯁꯦ ꯈꯤꯇꯪ ꯍꯦꯟꯒꯠꯂꯛꯑꯦꯗꯤ ꯈꯪꯉꯦꯀꯣ ꯑꯗꯣ ꯍꯦꯟꯒꯠꯂꯛꯏꯁꯦ ꯇꯁꯦꯡꯅ ꯎ ꯋꯥ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯇꯁꯦꯡꯅꯗꯤ ꯐꯕꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯗꯤꯐꯦꯛ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯌꯦꯡꯁꯤꯀꯣ ꯏꯟꯀ꯭ꯔꯤꯁ ꯀꯣꯚꯔꯁꯦ ꯀꯌꯥꯝ ꯄꯥꯔꯁꯦꯟꯇꯦꯖ ꯀꯌꯥꯗꯅꯣ ꯏꯟꯀ꯭ꯔꯤꯁ ꯇꯧꯔꯛꯏꯁꯦ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯕꯒꯤꯗꯤ 25%ꯁꯦ 25.17%ꯅꯤꯀꯣ ꯑꯗꯨꯗꯨꯒ ꯐꯣꯔꯦꯁ ꯀꯣꯚꯔ ꯑꯣꯏꯔꯤꯁꯤꯅ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯦꯅꯣꯄꯤ 10% ꯀꯦꯅꯣꯄꯤ ꯂꯩꯕ ꯑꯗꯨꯗꯨꯅ 21.76%ꯅꯤꯀꯣ ꯑꯗꯨꯒ
ꯇ꯭ꯔꯤ ꯍꯧꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤ ꯐꯣꯔꯦꯁ ꯅꯠꯇ꯭ꯔꯁꯨ ꯇ꯭ꯔꯤ ꯍꯧꯕ ꯖꯒꯥꯁꯤꯡꯁꯤꯅ 3.41%ꯅꯤꯀꯣ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯑꯅꯤꯃꯛꯇ ꯂꯣꯏ ꯍꯦꯜꯂꯤꯀꯣ ꯍꯥꯏꯗꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯐꯣꯔꯦꯁ ꯌꯥꯝ ꯂꯩꯕ ꯖꯒꯥꯅꯤꯀꯣ ꯑꯗꯨꯗꯨꯅ ꯇꯣꯇꯦꯜ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗꯁꯨ ꯇ꯭ꯔꯤ ꯀꯣꯚꯔ ꯑꯦꯔꯤꯌꯥꯗꯁꯨ ꯃꯥꯅ ꯁ꯭ꯇꯦꯠꯁꯤꯅ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯁꯥꯏꯖꯁꯨ ꯃꯥꯅ ꯏꯆꯥꯎ ꯆꯥꯎꯔꯕꯅꯤꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯅ ꯍꯦꯟꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤꯀꯣ ꯁꯥꯏꯖꯁꯨ ꯆꯥꯎꯔꯕꯅꯤ ꯑꯗꯒꯤ ꯀꯥꯔꯕꯣꯟ ꯁꯤꯡ ꯍꯥꯏꯅ ꯁꯤꯗꯩꯁꯤꯗ ꯇꯥꯝ ꯑꯃꯈꯛ ꯌꯥꯎꯔꯝꯃꯦꯀꯣ ꯀꯥꯔꯕꯣꯟ ꯁꯤꯡꯁꯤꯁꯨ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ 2.29 ꯕꯤꯂꯤꯌꯟ ꯇꯟꯁ ꯑꯣꯏꯔꯦꯕꯀꯣ 2.29 ꯕꯤꯂꯤꯌꯟ ꯇꯟꯁ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗꯩꯗ ꯀꯥꯔꯕꯣꯟꯁꯤꯡꯁꯤꯗ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯅ ꯑꯃꯒ ꯀꯥꯔꯕꯣꯟ ꯁꯤꯡ ꯍꯥꯏꯅ ꯑꯃꯒ ꯂꯩꯀꯣ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯀꯥꯔꯕꯣꯟꯁꯤꯡꯁꯤꯁꯨ ꯍꯦꯟꯒꯠꯂꯦ ꯀꯔꯤꯅꯣ ꯀꯥꯔꯕꯣꯟꯁꯤꯡ ꯍꯥꯏꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯗꯒꯤ ꯁꯥ ꯉꯥ ꯀꯔꯤ ꯀꯔꯥꯅꯣ ꯍꯣꯟꯇꯣꯛꯏꯁꯦ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏड ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏड ꯍꯣꯟꯇꯣꯛꯏꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯁꯨꯝ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯂꯣꯏ ꯆꯪꯈꯤꯗꯣꯏꯅꯤ ꯆꯠꯈꯤꯗꯣꯏꯅꯤꯀꯣ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯆꯠꯂꯤꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯁꯤꯁꯦ ꯃꯁꯤꯁꯤꯕꯨ ꯂꯧꯁꯟꯕ ꯉꯝꯕ ꯀꯣ ꯃꯁꯤꯁꯤꯕꯨ ꯂꯧꯁꯜꯂꯒ ꯁ꯭ꯇꯣꯔ ꯇꯧꯕ ꯉꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏड ꯁꯣꯔ ꯍꯣꯟꯗꯣꯛꯈꯤꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯤꯡꯁꯤꯕꯨ ꯂꯧꯁꯜꯂꯒ ꯑꯣꯔ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯂꯩꯕ ꯍꯣꯟꯇꯣꯛꯄ ꯅꯠꯇ꯭ꯔꯁꯨꯀꯣ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯂꯩꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯈꯨꯗꯤꯡꯃꯛꯁꯦ ꯂꯧꯁꯜꯂꯒ ꯑꯇꯣꯞꯄ ꯐꯣꯝ ꯑꯃꯗ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯃꯁꯥꯅ ꯂꯧꯁꯜꯂꯒ ꯃꯥꯏ ꯃꯁꯥ ꯃꯅꯨꯡꯗ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯕ ꯉꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯀꯥꯔꯕꯣꯟ ꯁꯤꯡ ꯀꯧꯋꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯁꯤꯡꯒꯤ ꯃꯊꯧꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯐꯠꯇꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯑꯐꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯈꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯔꯕꯣꯟ ꯁꯤꯡ ꯀꯧꯏ ꯍꯥꯏꯗꯤ ꯀꯥꯔꯕꯣꯟꯒꯤ ꯇꯨꯡꯖꯟꯐꯝ ꯍꯥꯏꯗꯣꯏꯅꯦꯀꯣ ꯃꯅꯤꯄꯨꯔꯤꯗꯗꯤ ꯑꯗꯨꯒꯤ ꯀꯥꯔꯕꯣꯟ ꯇꯨꯡꯖꯟꯐꯝꯁꯦ ꯍꯦꯟꯀꯠꯂꯦ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯇꯨꯡꯖꯟꯕ ꯉꯝꯕ ꯄꯣꯠꯁꯛꯇꯣ ꯍꯦꯟꯀꯠꯂꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯆꯥꯡꯁꯦ ꯍꯟꯊꯔꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯃꯥꯅ ꯂꯧꯁꯟꯈꯤꯕ ꯍꯦꯟꯖꯤꯟ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯁꯣ ꯏꯟꯗꯤꯌꯥꯗ ꯑꯗꯨꯒꯤ ꯀꯥꯔꯕꯣꯟꯁꯤꯡꯒꯤ ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯤꯕꯨ ꯂꯧꯁꯟꯕ ꯉꯝꯕ ꯑꯦꯛꯖꯥꯝꯄꯜꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯂꯧꯁꯟꯕ ꯉꯝꯕꯗꯤ ꯄꯥꯝꯕꯤ ꯂꯩꯀꯣ ꯇ꯭ꯔꯤ ꯂꯩꯀꯣ ꯑꯗꯒꯤ ꯁꯣꯏꯜ ꯂꯩꯀꯣ ꯁꯣꯏꯜ ꯍꯥꯏꯗꯤ ꯁꯣꯏꯜꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯂꯧꯁꯟ ꯉꯝꯃꯦꯕ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯁꯤꯁꯨ ꯑꯗꯨꯝ ꯋꯥꯇꯔ ꯕꯣꯗꯤꯁ ꯑꯌꯥꯝꯕꯁꯨ ꯑꯗꯨꯝ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯑꯦꯕꯖꯣꯔꯕ ꯇꯧꯕ ꯉꯝꯃꯤꯀꯣ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯁꯤꯒꯨꯝꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯑꯦ ꯍꯥꯏꯔꯤꯅꯦꯕ ꯍꯥꯏꯗꯤ ꯀꯌꯥꯅꯣ ꯍꯦꯟꯒꯠꯂꯤꯁꯦ 2.29 ꯇꯣꯟꯁ ꯍꯦꯟꯒꯠꯂꯦ ꯍꯥꯏꯔꯤꯅꯦꯕ 2005ꯗꯒꯤ ꯑꯗꯨꯗꯨꯅ ꯃꯥꯅ ꯍꯥꯏꯁꯦ ꯐꯔꯤꯔꯥ ꯐꯠꯇ꯭ꯔꯤꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦꯀꯣ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯤ ꯌꯥꯝꯅ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯁꯤꯡ ꯑꯌꯥꯝꯕꯁꯤꯁꯨ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯌꯥꯝ ꯂꯩꯁꯟꯈꯤ ꯇꯥꯔꯒꯗꯤ ꯑꯍꯦꯟꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯆꯪꯕ ꯉꯝꯃꯣꯏꯗꯣꯏꯅꯤꯀꯣ ꯕꯠ ꯑꯩꯗꯤ ꯐꯩꯌꯦꯅ ꯂꯧꯋꯦ ꯑꯦꯟ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯇꯥꯔꯒꯦꯠ ꯍꯥꯏꯇꯥꯔꯒꯗꯤ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯍꯥꯏꯅꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡꯁꯦ ꯍꯟꯊꯍꯟꯕ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ 1 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯑꯩꯁꯦ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯍꯟꯗꯕ ꯍꯥꯏꯗꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡꯁꯦ ꯍꯟꯊꯍꯟꯕ ꯑꯗꯨ ꯑꯩ ꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯒꯤ ꯇꯣꯉꯥꯟꯅ ꯑꯩ ꯃꯇꯥꯡ ꯑꯃꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯒꯤ ꯀꯔꯤ ꯇꯧꯕꯤꯒꯦ ꯑꯗꯣ ꯕꯠ ꯄꯦꯔꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯪꯉꯣ ꯒ꯭ꯂꯣꯕꯦꯜ ꯇꯦꯝꯄꯔꯦꯆꯔꯁꯦ ꯍꯟꯊꯍꯟꯕꯀꯣ ꯑꯗꯨꯒ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯍꯥꯏꯗꯤ ꯒ꯭ꯂꯣꯕꯦꯜ ꯇꯦꯝꯄꯔꯦꯆꯔ ꯋꯥꯡꯍꯟꯕꯗ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯥꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯁꯦ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯤꯅꯦꯀꯣ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯃꯌꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯤꯅꯤ ꯑꯁꯤꯁꯤ ꯍꯟꯊꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯊꯍꯟꯕꯁꯤꯗ ꯀꯥꯔꯕꯣꯟꯁꯤꯡꯒꯤ ꯒ꯭ꯔꯣꯠꯁꯤꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤ ꯁꯤꯅꯦꯕ ꯍꯥꯏꯁꯦꯀꯣ ꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯅ ꯈꯜꯂꯦ ꯑꯗꯨꯗ ꯃꯦꯊꯣꯗꯣꯂꯣꯖꯤꯗ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯟ ꯐꯣꯔꯦꯁ ꯒꯤ ꯃꯥꯒꯤ ꯆꯥꯡ ꯑꯣꯟꯕꯁꯦ ꯏꯟꯗꯤꯌꯥꯟ ꯁ꯭ꯇꯦꯠ ꯐꯣꯔꯦꯁ ꯔꯤꯄꯣꯔꯠꯅ ꯔꯤꯄꯣꯔꯠ ꯑꯣꯟꯕꯒꯤꯁꯤꯗ ꯀꯗꯥꯏꯗꯅꯣꯃ ꯁꯣꯏꯕ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯀꯗꯥꯏꯗꯅꯣ ꯏꯁꯣꯏ ꯁꯣꯏꯕ ꯌꯥꯎꯔꯤ ꯍꯦꯟꯀꯠꯂꯦ ꯍꯥꯏꯅ ꯄꯥꯎꯁꯦ ꯅꯨꯡꯉꯥꯏꯍꯜꯂꯤꯔꯥ ꯄꯥꯎ ꯅꯨꯡꯉꯥꯏꯍꯟꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯇꯧꯔꯤꯔꯥ ꯑꯃꯗꯤ ꯇꯧꯔꯤꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯦꯊꯣꯗꯣꯂꯣꯖꯤꯁꯤꯗ ꯍꯥꯏꯗꯤ ꯃꯥꯅ ꯑꯣꯟꯕꯒꯤ ꯃꯑꯣꯡꯁꯤꯗ ꯈꯇꯪ ꯆꯌꯦꯠꯅꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯤ ꯐꯣꯔꯦꯁ ꯀꯣꯚꯔꯁꯤꯗ ꯑꯣꯜꯂꯤꯁꯦ ꯂꯣꯏꯅ ꯑꯣꯜꯂꯦꯕ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯔꯀꯥꯟꯗ
ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯇꯦꯁꯟꯁ ꯀꯣ ꯄ꯭ꯂꯥꯟꯇꯦꯁꯟ ꯍꯥꯏꯗꯤ ꯈꯪꯉꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥ ꯃꯅꯥ ꯊꯥꯐꯝꯒꯨꯝꯕ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯒꯨꯝꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯒꯨꯝꯕꯀꯣ ꯑꯣꯔ ꯀꯣꯐꯤꯒꯨꯝꯕ ꯊꯥꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯆꯤꯡꯗꯒ ꯊꯥꯕꯁꯤꯡꯁꯦ ꯃꯁꯤꯁꯨ ꯐꯣꯔꯦꯁ ꯆꯤꯡꯍꯜꯂꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯔꯕꯔ ꯄꯥꯝꯕꯤ ꯊꯥꯕꯒꯨꯝꯕꯒꯁꯦ ꯂꯣꯏꯅꯃꯛꯁꯦ ꯆꯤꯡꯍꯟꯈ꯭ꯔꯦꯕ ꯐꯣꯔꯦꯁꯇ ꯑꯗꯨꯃꯛꯇꯤ ꯐꯣꯔꯦꯁ ꯀꯣꯚꯔꯁꯤꯗ ꯆꯤꯡꯍꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦꯕ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯥꯔꯕꯣꯟ ꯑꯦꯞꯖꯣꯔꯞ ꯇꯧꯕꯒꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯀꯥꯔꯕꯣꯟ ꯑꯦꯞꯖꯣꯔꯞ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯅꯦꯝꯃꯦꯕ ꯃꯣꯏꯗꯨꯗꯤ ꯑꯗꯒꯤ ꯃꯣꯏꯁꯤ ꯒ꯭ꯔꯤꯟ ꯑꯣꯏꯖꯩ ꯍꯥꯏꯖ ꯇꯥꯔꯒꯁꯨ ꯃꯣꯏꯁꯦ ꯑꯃꯨꯛ ꯌꯥꯟꯊꯠꯇꯣꯏꯅꯦ ꯑꯦꯟ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯐꯣꯔꯦꯁꯅ ꯇꯧꯕ ꯊꯕꯛꯇꯣ ꯃꯣꯏꯗ ꯌꯥꯝ ꯌꯥꯝ ꯀꯟꯅ ꯇꯧꯔꯛꯑꯔꯣꯏꯕ ꯑꯗꯨꯗꯨꯅ ꯐꯣꯔꯦꯁꯀ ꯃꯥꯟꯅꯗꯦꯕ ꯄ꯭ꯂꯥꯟꯇꯦꯁꯟꯁꯦ ꯄ꯭ꯂꯥꯟꯇꯦꯁꯟꯅ ꯐꯣꯔꯦꯁꯇꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯌꯥꯝ ꯄꯤꯀꯣ ꯐꯣꯔꯦꯁꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯠ ꯃꯌꯥꯝ ꯑꯃ ꯆꯨꯞꯁꯜꯂꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯍꯥꯏꯗꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯤꯛ ꯇꯦꯝꯄꯔꯦꯆꯔ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯑꯦꯟ ꯍꯤꯠ ꯑꯦꯞꯖꯣꯔꯞ ꯇꯧꯕꯗ ꯃꯌꯥꯝ ꯑꯃ ꯃꯥ ꯀꯥꯟꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯂꯥꯏꯛ ꯔꯤꯚꯔ ꯁꯤꯁꯇꯦꯝ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯗ ꯑꯗꯒꯤ ꯂꯥꯏꯛ ꯔꯦꯟꯐꯣꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯃ ꯀꯥꯟꯅꯈ꯭ꯔꯦ ꯕꯠ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕꯗ ꯊꯥꯔꯤꯕ ꯐꯣꯔꯦꯁꯇꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯗꯦ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯗꯦ ꯑꯗꯨꯗꯨꯅ ꯐꯣꯔꯦꯁꯀꯤ ꯀꯥꯎꯟ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯌꯥꯎꯍꯟꯕ ꯌꯥꯗꯦꯕ ꯑꯅꯗꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯒ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯃꯣꯏ ISFRꯅ ꯃꯦꯖꯔ ꯇꯧꯕꯁꯦ ꯐꯣꯔꯦꯁ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯆꯞ ꯃꯥꯟꯅꯕꯣꯏ ꯅꯤꯡꯉꯦꯕ ꯕꯠ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯈꯔꯗꯤ ꯃꯥꯟꯅꯗꯦ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀꯣ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯣ ꯏꯟꯗꯤꯌꯥ ꯃꯦꯞꯁ ꯀꯣ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯤꯖꯟ ꯑꯌꯥꯗ ꯂꯩꯔꯤꯕ ꯀꯣ ꯐꯣꯔꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯤꯖꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯣꯔꯦꯁ ꯑꯗꯒꯤ ꯋꯦꯁꯇꯔꯟ ꯘꯥꯠ ꯏꯁꯇꯔꯟ ꯘꯥꯠꯇ ꯂꯩꯔꯤꯕ ꯐꯣꯔꯦꯁꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯨꯡꯅ ꯂꯩꯕ ꯗꯦꯟꯁ ꯐꯣꯔꯦꯁ ꯉꯥꯛꯇꯅꯦꯕ ꯃꯣꯏ ꯗꯦꯟꯁ ꯐꯣꯔꯦꯁꯁꯤꯡꯁꯤꯗꯗꯤ ꯍꯟꯊꯩꯌꯦꯕ ꯐꯣꯔꯦꯁꯀꯤ ꯑꯦꯔꯤꯌꯥꯁꯦ ꯕꯠ ꯆꯨꯝꯅꯒꯤ ꯐꯣꯔꯦꯁ ꯃꯆꯥ ꯃꯆꯥ ꯍꯥꯏꯗꯤ ꯁꯋꯥꯏꯗꯒ ꯂꯩꯕ ꯐꯣꯔꯦꯁ ꯀꯣ ꯑꯗꯒꯤ ꯌꯥꯝꯅ ꯗꯦꯟꯁ ꯑꯣꯏꯗꯕ ꯐꯣꯔꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯐꯣꯔꯦꯁꯇꯗꯤ ꯍꯦꯟꯒꯠꯂꯦꯕ ꯑꯗꯣ ꯁꯋꯥꯏꯗꯗꯤ ꯐꯣꯔꯦꯁ ꯍꯦꯟꯒꯠꯂꯤꯕ ꯐꯣꯔꯦꯁꯁꯤꯡꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠ ꯑꯦꯔꯤꯌꯥꯗ ꯍꯦꯟꯒꯠꯇ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯄ꯭ꯔꯗꯛꯇꯤꯚꯤꯇꯤꯗꯗꯤ ꯀꯩꯁꯨ ꯌꯥꯝꯃꯣꯏꯕꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯗꯗꯤ ꯌꯥꯝꯃꯣꯏꯕ ꯕꯠ ꯁꯤꯒꯤ ꯐꯣꯔꯦꯁꯁꯤꯗꯤ ꯃꯆꯦꯠ ꯑꯃꯈꯛ ꯀꯤꯟꯊꯈꯤꯕꯗ ꯁꯤꯗꯩꯁꯤꯗ ꯂꯩꯕ ꯁꯋꯥꯏꯁꯤꯗ ꯑꯦꯔꯤꯌꯥ ꯁꯋꯥꯏꯁꯤꯗ ꯂꯩꯕ ꯐꯣꯔꯦꯁꯇꯨꯗꯤ ꯃꯆꯦꯠ ꯑꯃꯈꯛ ꯀꯤꯟꯊꯈꯤꯕꯗ ꯄꯣꯂꯨꯁꯟꯅꯤ ꯈꯪꯗꯦ ꯑꯥꯏꯗꯔ ꯀꯩꯅꯣꯗꯅꯤ ꯈꯪꯗꯦ ꯑꯦꯔꯤꯌꯥꯗ ꯁꯤꯗꯩꯗ ꯍꯦꯟꯒꯠꯂꯛꯄ ꯑꯦꯔꯤꯌꯥꯗꯨꯒ ꯁꯤꯗꯩꯗ ꯇꯥꯈꯤꯕ ꯑꯦꯔꯤꯌꯥꯗꯨꯒ ꯃꯥꯡꯖꯕꯗꯗꯤ ꯁꯤꯗ ꯇꯥꯕꯗꯨꯅ ꯍꯦꯟꯅ ꯃꯥꯡꯖꯗꯣꯏꯅꯦ ꯀꯩꯅꯣꯗꯤ ꯃꯣꯏꯗꯤ ꯐꯣꯔꯦꯁꯁꯦ ꯗꯦꯟꯁ ꯌꯥꯝ ꯑꯣꯏꯔꯝꯕꯅꯤꯅꯀꯣ ꯑꯗꯣ ꯑꯦꯔꯤꯌꯥꯗꯤ ꯃꯥꯅ ꯂꯧꯔꯤꯁꯤꯗꯤ ꯑꯦꯔꯤꯌꯥ ꯈꯛꯇꯅꯦꯕ ꯃꯥꯅ ꯂꯧꯔꯤꯁꯦ ꯁꯣ ꯑꯦꯔꯤꯌꯥ ꯈꯛꯇꯪ ꯂꯧꯕꯅꯤꯅ ꯀ꯭ꯋꯥꯂꯤꯇꯤꯗ ꯌꯦꯡꯗ꯭ꯔꯦꯕ ꯀ꯭ꯋꯥꯟꯇꯤꯇꯤꯗ ꯑꯣꯏꯅ ꯌꯦꯡꯉꯦꯕ ꯃꯥꯒꯤ ꯈꯨꯜꯂꯧꯁꯦ ꯑꯗꯨꯗꯨꯅ ꯀ꯭ꯋꯥꯟꯇꯤꯇꯤꯗ ꯌꯦꯡꯕꯅꯤꯅ ꯄꯣꯠꯇꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯐꯠꯇ꯭ꯔꯦ ꯍꯦꯟꯒꯠꯂꯛꯏꯗꯨꯅ ꯐꯔꯤꯕ꯭ꯔꯥ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯣꯠ ꯃꯁꯤꯒꯤ 25% ꯍꯦꯟꯒꯠꯂꯦ ꯍꯥꯏꯁꯦ ꯀꯩꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯑꯐꯕꯗ ꯍꯦꯟꯒꯠꯄ ꯍꯥꯏꯗꯤ 25% ꯑꯣꯏꯔꯦ ꯍꯦꯟꯒꯠꯂꯛꯑꯦꯒ ꯍꯥꯏꯔꯤꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯑꯐꯕ ꯐꯣꯔꯦꯁꯇ ꯍꯦꯟꯒꯠꯄ ꯑꯣꯏꯅ ꯂꯧꯗꯦꯕꯀꯣ ꯑꯗꯨꯗꯨꯒ ꯅꯦꯛꯁ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯨꯗꯨꯅꯦ ꯃꯥꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯔꯤꯖꯅꯦꯜ ꯚꯦꯔꯤꯌꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯣ ꯔꯤꯖꯅꯦꯜ ꯚꯦꯔꯤꯌꯦꯁꯟꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯦꯟ ꯄꯣꯂꯤꯁꯤ ꯏꯝꯄꯦꯛꯇꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯛꯑꯦꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯀꯟꯖꯔꯕꯦꯁꯟ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇ ꯄꯣꯂꯤꯁꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯟꯗꯛ 2023ꯗ ꯄꯨꯊꯣꯛꯈꯤꯕ ꯐꯣꯔꯦꯁ ꯀꯟꯖꯔꯕꯦꯁꯟ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛꯅꯤꯀꯣ ꯁꯤꯁꯦ 2023ꯗ ꯃꯁꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯁꯦ ꯍꯥꯏꯗꯤ ꯁꯦꯟ ꯇꯥꯟꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯏꯌꯦꯕꯀꯣ ꯁꯤꯒꯤ ꯐꯣꯔꯦꯁ ꯀꯟꯖꯔꯕꯦꯁꯟ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛꯁꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯑꯩ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦꯀꯣ ꯁꯤꯁꯤꯅ
ꯐꯣꯔꯦꯁꯁꯦ ꯇꯁꯦꯡꯅ ꯍꯦꯟꯒꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯏ ꯐꯣꯔꯦꯁ ꯀꯟꯖꯔꯕꯦꯁꯟ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛꯁꯤꯗꯀꯣ ꯑꯗꯨꯗꯨꯅ ꯐꯣꯔꯦꯁ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯍꯦꯟꯅ ꯋꯤꯀꯟ ꯇꯧꯕꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯎꯔꯛꯏꯁꯦ ꯇꯁꯦꯡꯅ ꯃꯁꯤꯁꯤ ꯑꯗꯨꯒꯤ ꯃꯃꯤ ꯑꯃꯁꯨꯅꯦꯕ ꯍꯥꯏꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯣꯏꯒꯤ ꯔꯤꯄꯣꯔꯠꯇꯣ ꯁꯦꯝꯖꯤꯜꯂꯒ ꯁꯥꯖꯤꯜꯂꯒ ꯍꯦꯟꯀꯠꯅ ꯎꯅꯕ ꯍꯥꯏꯅ ꯄꯤꯔꯝꯕ꯭ꯔꯁꯨ ꯀꯅꯥꯅ ꯈꯪꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯦꯟꯒꯠꯂꯦꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅꯤꯉꯥꯏ ꯑꯣꯏꯗꯦꯕ ꯀꯩꯁꯨ ꯀꯣ ꯅꯦꯛꯁꯇ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛꯅꯤꯀꯣ ꯑꯦꯛꯖꯥꯝꯄꯜꯁꯦ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯦ ꯀꯩꯁꯨ ꯍꯥꯏꯗꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯑꯦꯅꯤ ꯏꯅꯣꯚꯦꯇꯤꯞ ꯑꯣꯏꯕ ꯆꯤꯜꯗ꯭ꯔꯦꯟꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯑꯣꯏꯒꯦꯔꯥꯀꯣ ꯏꯗꯨꯀꯦꯁꯟꯒꯤ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯅꯨꯄꯤꯁꯤꯡꯒꯤꯀꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯔꯨꯔꯦꯜ ꯏꯟꯗꯤꯌꯥꯗ ꯀꯩꯅꯣ ꯏꯗꯨꯀꯦꯁꯟꯒꯤ ꯃꯔꯝꯗ ꯑꯦꯅꯤ ꯄ꯭ꯂꯥꯟ ꯄꯣꯂꯤꯁꯤ ꯃꯦꯟꯁꯟ ꯇꯧꯔꯝꯃꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯦ ꯃꯦꯟꯁꯟ ꯇꯧꯕ ꯌꯥꯅꯤꯅ ꯑꯩꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯦ ꯄꯤꯔꯝꯕꯅꯤꯀꯣ ꯕꯤꯍꯥꯔꯗ ꯗꯤꯗꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁ ꯍꯥꯏꯁꯦꯀꯣ ꯁꯤꯁꯦ ꯗꯤꯗꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯏꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯂꯩꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯅꯤꯀꯣ ꯀꯦꯔꯤꯌꯔ ꯗꯤꯕꯂꯞꯃꯦꯟ ꯁꯦꯟꯇꯔꯁꯨꯅꯤ ꯃꯥꯁꯦꯀꯣ ꯑꯗꯨꯗꯨꯒ ꯃꯁꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯕꯤꯍꯥꯔꯒꯤ 100 ꯕ꯭ꯂꯣꯛꯁꯤꯡꯗꯀꯣ ꯁ꯭ꯇꯨꯗꯦꯟꯁꯤꯡꯁꯦ ꯂꯣ ꯏꯟꯀꯝ ꯐꯦꯃꯤꯂꯤꯗ ꯂꯩꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯒꯤ ꯅꯨꯄꯥ ꯃꯆꯥꯗꯒꯤ ꯃꯣꯏꯁꯤꯡꯁꯦ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯍꯥꯏꯕꯗꯤ ꯕꯨꯛꯁꯀꯨꯝꯕꯀꯣ ꯏꯟꯇꯔꯅꯦꯠꯀꯨꯝꯕ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥꯒꯨꯝꯕ ꯃꯁꯤ ꯐꯖꯅ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐ꯭ꯔꯤꯗ ꯑꯗꯨ ꯍꯥꯏꯔꯤꯁꯦ ꯏꯗꯨꯀꯦꯁꯟꯒꯤꯗꯁꯨ ꯇꯧꯕ ꯌꯥꯔꯦ ꯑꯗꯩ ꯑꯌꯥꯝꯕꯅ ꯑꯁꯤꯒꯤꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅ ꯍꯦꯟꯅ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗꯁꯨ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯨ ꯃꯥꯟꯅꯅ ꯆꯠꯍꯟꯅꯕꯒꯤ ꯑꯉꯥꯡꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤ ꯏꯗꯨꯀꯦꯁꯟ ꯒꯦꯞ ꯂꯩꯍꯟꯗꯅꯕꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕ ꯈꯣꯠꯄ ꯑꯗꯨꯒ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯏꯗꯨꯀꯦꯁꯟ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯑꯗꯨꯗꯩꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯤꯗꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯄꯤꯕ ꯑꯗꯨꯝ ꯌꯥꯏꯑꯅ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯝꯕꯅꯤꯀꯣ ꯁ꯭ꯄꯣꯠꯂꯥꯏꯠꯇ ꯌꯥꯎꯔꯛꯄꯅꯤ ꯑꯦꯟ ꯑꯅꯗꯔ ꯑꯦꯛꯖꯥꯝꯄꯜ ꯉꯁꯥꯏꯒꯤ ꯁꯥꯏꯟꯁꯀꯤ ꯃꯨꯟꯒꯤꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯒꯤ ꯃꯥꯒꯤ ꯆꯍꯤꯁꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯊꯥꯒꯤ ꯆꯍꯤꯁꯦ 4.35 ꯕꯤꯂꯤꯌꯟ ꯌꯔꯁ ꯑꯦꯒꯣꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕꯅꯤꯀꯣ ꯕꯠ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯁꯦ 13.5 ꯕꯤꯂꯤꯌꯟ ꯌꯔꯁ ꯀꯩꯅꯣꯝ ꯑꯣꯏꯕꯅꯤꯀꯣ ꯑꯦꯟ ꯄ꯭ꯔꯤꯊꯤꯕꯤꯁꯤꯅ ꯑꯦꯔꯥꯎꯟ 6 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯅ 6 ꯕꯤꯂꯤꯌꯟ ꯌꯔꯁ ꯑꯦꯒꯣ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯒ ꯃꯨꯟꯁꯤꯅ ꯑꯥꯔꯠꯇꯒꯤ ꯑꯦꯁꯇꯔꯣꯏꯗ ꯇꯥꯔ ꯀꯥꯏꯔꯒ ꯈꯣꯠꯂꯒ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯕꯠ ꯃꯨꯟꯁꯦ ꯁꯥꯔꯛꯄ ꯃꯇꯝꯗ ꯃꯨꯟꯁꯤꯗꯤ ꯀꯨꯏꯗ꯭ꯔꯤꯕ ꯑꯥꯔꯠꯅ ꯍꯜꯂꯦꯕꯀꯣ ꯑꯥꯔꯠꯅ ꯍꯥꯜꯂꯦꯕ ꯃꯨꯟꯁꯤꯅ 4.35ꯅꯤꯅ ꯂꯩꯔꯝꯕꯗꯣ 4.51 ꯕꯤꯂꯤꯌꯟꯁ ꯑꯣꯏꯒꯗꯕꯅꯤꯅ ꯍꯥꯏꯗꯤ ꯈꯔ ꯂꯤꯈꯠꯂꯣꯅꯀꯣ ꯑꯗꯣ ꯃꯨꯟꯒꯤ ꯑꯣꯟꯕꯁꯦ ꯍꯥꯏꯐꯦꯠ ꯑꯩ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯐꯦꯛ ꯑꯃ ꯍꯥꯏꯔꯝꯒꯦ ꯃꯨꯟꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯨꯟꯁꯦ ꯃꯥꯒꯤ ꯆꯍꯤ ꯑꯣꯟꯕꯒꯁꯦ ꯀꯃꯥꯏꯅ ꯑꯣꯟꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯨꯟꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤꯁꯤꯗ ꯃꯥꯒꯤ ꯃꯍꯤꯡ ꯀꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯇ꯭ꯔꯥ ꯀ꯭ꯔꯦꯇꯔ ꯍꯥꯏꯅꯀꯣ ꯑꯦꯁꯇꯔꯣꯏꯗꯀꯨꯝꯕ ꯇꯥꯔꯀꯥꯟꯗ ꯀꯨꯠꯂ ꯀꯨꯠꯂ ꯂꯩꯕ ꯀ꯭ꯔꯦꯇꯔꯁꯤꯡꯁꯦ ꯁꯤꯒꯤ ꯀ꯭ꯔꯦꯇꯔꯁꯤꯡꯁꯤꯒꯤ ꯃꯥꯁꯦ ꯀ꯭ꯔꯦꯇꯔꯁꯤꯡꯁꯤꯒꯤ ꯁ꯭ꯇꯣꯟꯒꯨꯝꯕꯀꯣ ꯃꯥꯒꯤ ꯅꯨꯡꯒꯨꯝꯕꯁꯦ ꯂꯧꯔꯦ ꯍꯥꯏꯔꯒ ꯀꯥꯔꯕꯣꯟ ꯗꯦꯇꯤꯡꯒꯨꯝꯕ ꯇꯧꯔ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯦꯅꯤ ꯗꯦꯇꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯀ꯭ꯔꯦꯇꯔꯁꯦ ꯀꯔꯝ ꯀꯥꯟꯗ ꯐꯣꯝ ꯇꯧꯈꯤꯕꯅꯣ ꯀꯥꯏꯅ ꯀꯣꯏꯁꯟꯁꯦ ꯍꯪꯉꯀꯥꯟꯗ ꯃꯨꯟꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯍꯤꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯄꯨꯊꯣꯛꯄꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯗꯨꯗꯩꯗ ꯑꯍꯥꯟꯕꯗ ꯄꯨꯊꯣꯛꯑꯝꯃꯤꯁꯦ ꯀ꯭ꯔꯦꯇꯔꯁꯤꯡꯁꯤꯅ ꯁꯥꯈꯤꯕꯁꯦ 4.35 ꯑꯗꯥꯏꯗ ꯁꯥꯈꯤꯕꯅꯤ ꯍꯥꯏꯅꯀꯣ ꯕꯤꯂꯤꯌꯟ ꯌꯔꯁ ꯑꯦꯒꯣ ꯁꯥꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯑꯝꯃꯦꯕ ꯕꯠ ꯁꯝ ꯊꯤꯑꯣꯔꯤ ꯈꯔꯅ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯀ꯭ꯔꯦꯇꯔꯁꯦ ꯁꯥꯔꯛꯄ ꯃꯇꯝꯗ ꯃꯨꯟꯁꯤꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯁꯥ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯀ꯭ꯔꯦꯇꯔꯁꯦ ꯃꯦꯜꯇꯤꯡꯁꯦ ꯑꯅꯤꯔꯛ ꯇꯧꯋꯦ ꯍꯥꯏꯕ ꯑꯍꯥꯟꯕ ꯁꯥꯔꯛꯄ ꯑꯅꯤꯔꯛ ꯁꯥꯏ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯅꯤꯀꯣ ꯑꯅꯤꯔꯛ ꯁꯥꯏ ꯀ꯭ꯔꯦꯇꯔꯁꯦ ꯑꯃꯨꯛ ꯃꯍꯤ ꯑꯃꯨꯛ ꯂꯥꯡꯊꯣꯛꯑꯒ ꯑꯃꯨꯛ ꯁꯥꯏ ꯁꯤꯅꯤ ꯑꯅꯤꯔꯛ ꯁꯨꯝ ꯁꯥꯏ ꯑꯍꯥꯟꯕꯗ ꯃꯨꯟꯁꯦ ꯁꯥꯔꯛꯄ ꯃꯇꯝꯗ ꯃꯍꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤꯅꯤꯀꯣ ꯃꯥꯁꯦ ꯀꯣ ꯃꯍꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨꯗꯩꯗ ꯀ꯭ꯔꯦꯇꯔꯁꯦ ꯑꯃꯨꯛ ꯁꯥꯔꯦ ꯑꯗꯨꯗꯒꯤ ꯃꯍꯤ ꯑꯣꯏꯅ ꯂꯩꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯟꯒ ꯑꯥꯔꯠꯀ ꯆꯤꯡꯈꯥꯏꯅꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯃꯥꯁꯦ ꯑꯃꯨꯛ
ꯐꯣꯡ 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 ꯁꯥꯒꯠꯂꯛꯑꯦꯕ ꯂꯥꯏꯛ ꯁꯥꯒꯠꯂꯛꯄꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯀ꯭ꯔꯦꯇꯔꯁꯦ ꯑꯃꯨꯛ ꯃꯍꯤ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ ꯃꯍꯤ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯀ꯭ꯔꯦꯇꯔ ꯑꯃꯃꯨꯛ ꯑꯅꯧꯕ ꯑꯃꯨꯛ ꯐꯣꯝ ꯇꯧꯔꯛꯑꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯅꯤꯔꯛ ꯁꯥꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯆꯍꯤꯁꯤ ꯈꯤꯇꯪ ꯂꯤꯈꯠꯁꯤ ꯍꯥꯏꯅ 4.51ꯗ ꯂꯤꯈꯠꯈꯤꯕꯅꯦꯕ ꯕꯤꯂꯤꯌꯟ ꯏꯌꯔꯁꯦ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯀ꯭ꯔꯦꯇꯔꯗꯒꯤ ꯑꯣꯟꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯣꯟꯕꯁꯤꯗ ꯀ꯭ꯔꯦꯇꯔꯒꯤ ꯔꯣꯛꯁꯦ ꯑꯣꯟꯕꯁꯤꯗ ꯃꯥꯁꯦ ꯑꯅꯤꯔꯛ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯁꯧꯗꯣꯛꯈ꯭ꯔꯕꯅꯤ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯁꯧꯗꯣꯛꯏꯅꯤ ꯀꯣ ꯏꯅꯧ ꯅꯧꯅ ꯁꯥꯔꯛꯄꯅꯤ ꯑꯗꯨꯅ ꯆꯍꯤꯁꯦ ꯈꯔ ꯂꯤꯈꯠꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯤꯀꯣ ꯍꯥꯏꯗꯤ ꯁꯧꯗꯣꯛꯑꯕ ꯃꯇꯨꯡꯗ ꯀꯟ ꯂꯥꯎꯔꯛꯑꯀꯥꯟꯗ ꯔꯣꯛꯇꯣ ꯀꯟ ꯂꯥꯎꯔꯛꯑꯀꯥꯟꯗ ꯑꯣꯟꯕ ꯍꯧꯗꯣꯏꯅꯤꯗꯅ ꯑꯗꯣ ꯃꯥꯁꯦ ꯑꯅꯤꯔꯛ ꯁꯧꯗꯣꯛꯄꯅꯤ ꯑꯍꯥꯟꯕꯗ ꯑꯃꯨꯛ ꯁꯧꯗꯣꯛꯑꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯃꯨꯟꯁꯦ ꯁꯥꯔꯛꯑꯦ ꯀꯟ ꯂꯥꯎꯔꯛꯑꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯇꯥꯏꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒ ꯆꯤꯡꯒꯥꯏꯅꯕꯗꯣꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯣꯏꯔꯒ ꯑꯃꯨꯛ ꯁꯧꯗꯣꯛꯑꯦ ꯁꯧꯗꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯌꯣꯠꯁꯦ ꯑꯃꯨꯛ ꯅꯨꯡꯁꯦ ꯑꯃꯨꯛ ꯐꯣꯝ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯆꯍꯤꯗꯣ 4.51 ꯏꯌꯔꯁꯇꯒꯤ 4.35 ꯕꯤꯂꯤꯌꯟ ꯏꯌꯔꯁꯇꯒꯤ 4.51ꯗ ꯑꯣꯟꯊꯣꯔꯛꯏꯅꯦꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯗꯣꯏ ꯃꯥꯜꯂꯤ ꯁꯤꯗꯤ ꯑꯦꯟ ꯅꯦꯛꯁꯇ ꯁꯤꯁꯨ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯅꯤꯀꯣ ꯁꯥꯏꯟꯁꯀꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯅꯕ ꯍꯥꯏꯅ ꯇꯧꯔꯤꯅꯦꯀꯣ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯁꯤꯅ ꯁꯦꯇꯦꯂꯥꯏꯠꯁꯦ ꯁꯥꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯇꯦꯂꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯤꯡꯁꯤ ꯌꯥꯝ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯌꯥꯝꯅ ꯃꯤꯅꯒ ꯍꯦꯛ ꯇꯧꯕ ꯉꯝꯗꯕꯀꯣ ꯄꯣꯠ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯍꯧꯖꯤꯛ ꯗꯤꯕꯦꯂꯞ ꯇꯧꯔꯛꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯀꯣ ꯆꯥꯏꯅꯥꯗꯤ ꯌꯥꯝ ꯗꯤꯕꯦꯂꯞ ꯇꯧꯈ꯭ꯔꯦ ꯁꯤꯁꯦ ꯑꯣꯜꯃꯣꯁ ꯃꯣꯏꯒꯤ ꯁꯦꯇꯦꯂꯥꯏꯠ ꯑꯌꯥꯝꯕꯁꯦ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯦꯂꯥꯏꯠ ꯑꯌꯥꯝꯕꯁꯦ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠ ꯑꯣꯏꯅꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯏꯟꯗꯤꯌꯥꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯃꯅꯤꯡꯗ ꯆꯦꯜꯂꯤꯀꯣ ꯀꯟꯅ ꯇꯥꯟꯈꯠꯂꯛꯏ ꯑꯗ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯁꯦ ꯀꯩꯅꯣꯁꯦ ꯍꯥꯟꯅ ꯑꯝꯇꯪ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒꯦꯀꯣ ꯀ꯭ꯋꯥꯟꯇꯝ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯇꯦꯂꯥꯏꯠꯀꯤ ꯀꯩꯅꯣꯁꯦ ꯁꯦꯇꯦꯂꯥꯏꯠ ꯍꯥꯏꯗꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯁꯦꯇꯦꯂꯥꯏꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯖꯦꯟꯒꯨꯝꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯅꯨꯡꯖꯦꯟꯒꯨꯝꯕ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯔꯦ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯖꯦꯟ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯊꯛꯇꯣꯛꯄ ꯌꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯊꯥꯈ꯭ꯔꯒ ꯁꯦꯇꯦꯂꯥꯏꯠꯁꯤꯗ ꯊꯥꯈ꯭ꯔꯒ ꯀꯣ ꯑꯗꯨꯗꯨꯒ ꯑꯇꯣꯞꯄ ꯁꯤꯗꯩꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯊꯛꯇꯣꯛꯑꯒ ꯑꯃꯨꯛ ꯌꯧꯔꯛꯄꯒꯤ ꯐꯤꯕꯝꯅꯦꯕ ꯀꯣ ꯍꯥꯏꯗꯤ ꯁꯦꯇꯦꯂꯥꯏꯠꯁꯤꯅ ꯇꯧꯔꯝꯃꯤꯁꯦ ꯊꯕꯛꯁꯦ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯊꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯦꯅꯤ ꯃꯦꯁꯦꯖ ꯑꯃꯕꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯚꯤꯗꯤꯑꯣꯕꯨ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯦꯂꯥꯏꯠ ꯑꯃꯒꯤꯗꯤ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜꯂꯤ ꯑꯗꯨꯝ ꯊꯥꯈꯤꯗꯣꯏꯅꯦ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯋꯦꯞꯇ ꯑꯗꯨꯝ ꯊꯥꯔꯒ ꯁꯤꯗꯩꯁꯤꯗ ꯌꯧꯔꯦ ꯍꯥꯏꯔꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯋꯦꯕꯀꯤ ꯊ꯭ꯔꯨꯗ ꯏꯟꯐꯣꯔꯃꯦꯁꯟ ꯊꯥꯅꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕꯗꯨ ꯑꯩꯈꯣꯏꯅ ꯁꯦꯇꯦꯂꯥꯏꯠ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯦꯂꯥꯏꯠ ꯍꯥꯏꯅ ꯈꯪꯅꯗꯣꯏꯅꯦꯕ ꯑꯗꯨꯗ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯁꯤꯁꯨ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯦꯂꯥꯏꯠꯀ ꯑꯗꯨꯝ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨ ꯕꯠ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯇꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯊꯥꯔꯝꯃꯤꯗꯨꯗꯤ ꯀꯩꯅꯣ ꯗꯥꯏꯔꯦꯛ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯗꯨꯝ ꯊꯥꯔꯝꯕꯅꯦꯕ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯗꯤ ꯏꯟꯚꯦꯂꯞꯇ ꯑꯣꯏꯅ ꯊꯥꯔꯦꯅ ꯈꯜꯂꯁꯦ ꯑꯗꯣ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯏꯟꯚꯦꯂꯞ ꯃꯁꯥꯁꯦ ꯑꯗꯨꯝ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯁꯤ ꯌꯧꯔꯦ ꯍꯥꯏꯔꯒ ꯁꯤ ꯅꯨꯄꯥꯁꯤꯗ ꯌꯧꯔꯛꯇꯣꯏꯅꯦ ꯏꯟꯚꯦꯂꯞ ꯃꯁꯥꯁꯦ ꯑꯗꯨꯝ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯏꯟꯚꯦꯂꯞ ꯃꯁꯥꯁꯤꯗ ꯊꯥꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯤ ꯑꯃꯅ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯃꯤ ꯑꯃꯅ ꯅꯪꯒꯤ ꯏꯟꯚꯦꯂꯞꯇꯣ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯈꯤꯕꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯍꯦꯛꯀꯤꯡ ꯀꯥꯏꯅ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯏꯟꯚꯦꯂꯞ ꯑꯣꯏꯅ ꯊꯥꯕꯁꯦ ꯑꯗꯣ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯊꯥꯔꯤꯕ ꯃꯦꯁꯦꯖꯁꯦ ꯃꯤ ꯑꯃꯅ ꯊꯥꯕ ꯃꯦꯁꯦꯖꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯟꯚꯦꯂꯞꯇꯤ ꯏꯟꯚꯦꯂꯞ ꯑꯣꯏꯗꯣꯏꯅꯦꯕ ꯏꯟꯚꯦꯂꯞꯁꯦ ꯊꯥꯔꯤꯕ ꯃꯦꯁꯦꯖ ꯏꯟꯚꯦꯂꯞꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯐꯣꯝꯁꯦ ꯑꯗꯨꯝ ꯆꯦꯟꯖ ꯇꯧ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖꯁꯦ ꯊꯥꯕ ꯑꯗꯣ ꯏꯟꯚꯦꯂꯞ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯁꯤꯁꯨ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯅꯠꯇꯦꯕ ꯀꯣ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯅꯠꯇꯦꯕ ꯇꯁꯦꯡꯅ
ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯁꯤ ꯅꯨꯄꯥꯁꯤꯗ ꯄꯤꯗꯣꯏꯅꯦꯕ ꯈꯜꯂꯁꯦ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯁꯤ ꯅꯨꯄꯥꯁꯤꯗ ꯁꯤꯒꯤ ꯏꯟꯚꯦꯂꯞꯁꯦ ꯄꯤꯗꯣꯏꯅꯦꯅ ꯈꯜꯂꯁꯦ ꯏꯟꯚꯦꯂꯞꯁꯦ ꯃꯉꯣꯟꯗꯁꯨ ꯄꯥꯏꯗꯣꯏꯅꯦꯕ ꯏꯟꯚꯦꯂꯞꯁꯦ ꯅꯉꯣꯟꯗꯁꯨ ꯄꯥꯏꯗꯣꯏꯅꯦꯕ ꯏꯟꯚꯦꯂꯞꯁꯦ ꯁꯤꯀꯣ ꯁꯤꯅ ꯅꯉꯣꯟꯗꯁꯨ ꯄꯥꯏꯗꯣꯏꯅꯦꯕ ꯏꯟꯚꯦꯂꯞꯁꯦ ꯇꯁꯦꯡꯅ ꯅꯉꯣꯟꯗ ꯂꯩꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯏꯗꯣꯏꯅꯦꯕ ꯇꯁꯦꯡꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯋꯥꯟꯇꯝ ꯁꯦꯟꯇꯦꯂꯥꯏꯠꯁꯤꯗꯗꯤ ꯀꯣ ꯁꯦꯟꯇꯦꯂꯥꯏꯠꯀꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯇꯧꯗꯣꯏꯁꯦ ꯅꯉꯣꯟꯗꯁꯨ ꯄꯥꯏꯕ ꯏꯟꯚꯦꯂꯞ ꯑꯣꯏꯗꯣꯏꯅꯤ ꯃꯉꯣꯟꯗꯁꯨ ꯏꯟꯚꯦꯂꯞꯁꯦ ꯄꯥꯏꯗꯣꯏꯅꯦ ꯕꯠ ꯁꯤꯗ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯔꯤꯁꯦ ꯃꯤꯅ ꯈꯪꯕ ꯉꯝꯅꯗꯅꯕꯒꯤ ꯃꯑꯣꯡꯗ ꯁꯤꯗ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯣ ꯑꯣꯏꯗꯣꯏꯅꯦꯕ ꯁꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯑꯦꯟꯚꯦꯂꯞꯁꯦ ꯍꯥꯡꯅꯕꯒꯤ ꯁꯣꯁꯦ ꯈꯛꯇꯪ ꯑꯣꯏꯅ ꯊꯥꯗꯣꯏꯅꯦꯕ ꯑꯦꯟ ꯁꯣꯁꯦ ꯊꯥꯕ ꯃꯇꯝꯗ ꯁꯣꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯅꯕ ꯍꯥꯏꯗꯤ ꯃꯤꯅ ꯂꯝꯕꯤꯗꯒ ꯅꯪꯒꯤ ꯏꯟꯚꯦꯂꯞ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯣꯗꯣ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯏꯟꯚꯦꯂꯞꯇꯨꯗꯒꯤ ꯍꯥꯡꯇꯣꯛꯀꯦ ꯍꯥꯏꯅ ꯃꯥꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯁꯤꯗ ꯁꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯁꯣꯁꯦ ꯃꯥꯒꯤ ꯁꯇ꯭ꯔꯛꯆꯔꯁꯦ ꯆꯦꯟꯖ ꯇꯧꯈ꯭ꯔꯅꯦꯕ ꯐꯠ ꯂꯥꯎꯅ ꯑꯗꯣ ꯀ꯭ꯋꯥꯟꯇꯝ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯀ꯭ꯋꯥꯟꯇꯝ ꯐꯤꯖꯤꯛꯁꯇꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯟꯇꯝ ꯔꯦꯁꯂꯦꯁꯅꯦꯁ ꯍꯥꯏꯅ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯣꯠꯁꯦ ꯃꯥꯒꯤ ꯁꯇ꯭ꯔꯛꯆꯔꯁꯦ ꯑꯗꯨꯝ ꯍꯣꯡ ꯂꯩꯕꯀꯣ ꯑꯗꯨꯒꯤ ꯁꯇ꯭ꯔꯛꯆꯔꯁꯦ ꯑꯗꯨꯝ ꯍꯣꯡ ꯂꯩꯕ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯉꯁꯥꯏꯒꯤ ꯃꯦꯁꯦꯖ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯁꯤꯗ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖꯁꯤꯁꯨ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯁꯣꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯦꯟꯚꯦꯂꯞꯁꯤꯕꯨ ꯍꯥꯡꯅꯕ ꯁꯣꯁꯦ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯕꯁꯤꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯩ ꯋꯥꯅꯤꯗ ꯀ꯭ꯋꯥꯟꯇꯝ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨꯗꯨꯅ ꯀ꯭ꯋꯥꯟꯇꯝ ꯁꯦꯟꯇꯦꯂꯥꯏꯠꯇ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯁꯤꯗ ꯁꯣꯁꯤꯐꯥꯎ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯁꯤꯗ ꯃꯤꯅ ꯍꯦꯛ ꯇꯧꯈꯤꯗꯅꯕ ꯍꯥꯏꯗꯅ ꯁꯣꯁꯤꯐꯥꯎ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯂꯩꯇꯕ ꯏꯁꯤꯡꯗꯧꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯁꯛ ꯂꯩꯇꯕ ꯃꯥꯒꯤ ꯁꯦꯞꯁꯦ ꯄꯪꯆꯦꯟꯗ ꯆꯦꯟꯖ ꯇꯧ ꯂꯩꯕ ꯄꯣꯠ ꯑꯃꯗ ꯑꯣꯏꯅ ꯊꯥꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯦꯛ ꯇꯧꯗ꯭ꯔꯦꯗꯅ ꯑꯗꯨꯗꯩꯗꯤ ꯃꯁꯤꯒꯤ ꯀ꯭ꯋꯥꯟꯇꯝ ꯁꯦꯟꯇꯦꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝ ꯖꯨꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯟꯅꯕ ꯍꯥꯏꯗꯤ ꯌꯥꯝꯅꯏꯟꯀ꯭ꯔꯤꯞꯇꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝꯅ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔ ꯌꯥꯝ ꯑꯣꯏꯕ ꯃꯦꯁꯦꯖ ꯊꯥꯅꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕ ꯁꯦꯟꯇꯦꯂꯥꯏꯠ ꯃꯃꯤꯡ ꯑꯣꯏꯕ ꯁꯦꯟꯇꯦꯂꯥꯏꯠ ꯇꯦꯛꯅꯣꯂꯣꯖꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯀꯤ ꯀꯔꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯀ꯭ꯋꯥꯟꯇꯝ ꯃꯤꯁꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯅꯦꯁꯅꯦꯜ ꯀ꯭ꯋꯥꯟꯇꯝ ꯃꯤꯁꯟꯁꯦ 6,000 crore ꯃꯨꯛ ꯍꯦꯟꯅ ꯊꯥꯗꯈ꯭ꯔꯦꯀꯣ ꯏꯟꯚꯦꯁꯃꯦꯟꯇ ꯑꯣꯏꯅ ꯍꯥꯏꯗꯤ ꯆꯥꯎꯈꯠꯂꯛꯅꯕ ꯍꯥꯏꯗꯅꯀꯣ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯁꯤꯒꯤ ꯁꯦꯟꯁꯤꯡ ꯁꯤꯁꯇꯦꯝꯒꯨꯝꯕ ꯀ꯭ꯋꯥꯟꯇꯝ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯨꯝꯕ ꯁꯦꯟꯁꯤꯡ ꯁꯤꯁꯇꯦꯝꯒꯨꯝꯕ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯄꯩꯈꯥꯗ ꯍꯪꯗꯣꯏꯗꯤ ꯁꯤꯁꯤꯅꯤꯀꯣ 6,000 crore ꯅꯦꯁꯅꯦꯜ ꯀ꯭ꯋꯥꯟꯇꯝ ꯃꯤꯁꯟ ꯀꯣ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠ ꯍꯥꯏꯕꯗꯨꯗꯤ ꯀꯩꯁꯨ ꯍꯪꯉꯣꯏꯕ ꯑꯦꯟ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯇ ꯑꯩ ꯉꯁꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯣ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯇ ꯀ꯭ꯋꯥꯟꯇꯝ ꯐꯤꯖꯤꯛꯁ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯃꯤꯅ ꯏꯞꯁꯗ꯭ꯔꯣꯞꯄꯤꯡ ꯍꯥꯏꯕꯗꯤ ꯃꯤꯅ ꯇꯥꯈꯤꯗꯅꯕꯀꯣ ꯍꯥꯏꯗꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯗꯨꯗ ꯃꯤꯅ ꯇꯥꯈꯤꯗꯅꯕ ꯁꯦꯝꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯦꯟ ꯀ꯭ꯋꯥꯟꯇꯝ ꯑꯗꯨꯗꯩꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀ꯭ꯋꯥꯟꯇꯝ ꯀꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯧꯋꯦ ꯀ꯭ꯋꯥꯟꯇꯝ ꯀꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯣ ꯑꯩꯅ ꯊꯥꯏ ꯍꯥꯏꯕꯗꯣ ꯁꯣꯗꯨꯅꯦꯕ ꯁꯣꯁꯤꯅꯦꯕ ꯁꯣꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯟꯇꯝ ꯀꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯧꯋꯦ ꯑꯗꯨꯒꯤꯏꯟꯀ꯭ꯔꯤꯞꯁꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯟꯇꯝ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯣ ꯊꯥꯕꯗꯣ ꯁꯣꯁꯦ ꯊꯥꯔꯤꯕ ꯁꯣꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯃꯁꯦꯟꯗꯒꯤ ꯃꯔꯛꯇꯗ ꯊꯥꯔꯤꯕ ꯁꯣꯁꯦ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯅ ꯁꯣꯁꯦ ꯌꯦꯡꯒꯦꯅ ꯏꯟꯚꯦꯂꯞꯁꯦ ꯍꯥꯡꯇꯣꯛꯎꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯤꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯑꯅꯤꯗꯣ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯤꯕ ꯃꯤ ꯑꯅꯤꯗꯣ ꯑꯗꯨꯗꯩꯗ ꯑꯦ ꯀꯅꯥꯅꯣꯅꯣꯃ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯃꯔꯛꯇ ꯏꯟꯚꯦꯂꯞꯁꯦ ꯍꯥꯡꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯟꯁꯤ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯁꯤꯕꯨ ꯍꯥꯏꯔꯁꯨꯀꯣ ꯃꯤꯅ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯀꯥꯏꯁꯦ ꯌꯥꯝ ꯂꯥꯏꯅ ꯈꯪꯗꯣꯏꯅꯦꯕ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯀꯥꯏꯁꯦ ꯑꯗꯨꯒ global development and Indian research ꯀꯣ global development and Indian research India has made a significant stride with a large KQD network KQD network ꯁꯦꯝꯕꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯈ꯭ꯔꯦ
ꯏꯟꯗꯤꯌꯥꯒꯤꯁꯨ ꯔꯤꯁꯔꯁ ꯀꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯕꯠ ꯆꯦꯂꯦꯟꯖꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ KQDꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯝ ꯑꯣꯏꯗꯦ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯦꯟ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯒꯅꯦꯜ ꯑꯦꯝꯄ꯭ꯂꯤꯐꯥꯏ ꯇꯧꯅꯕ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯀꯤꯌꯔꯐꯨꯜꯂꯤ ꯀꯟꯁꯤꯗꯔꯦꯁꯟ ꯇꯧꯕ ꯑꯃꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯕꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯤꯖꯤꯟ ꯈꯣꯠꯆꯟꯕ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯁꯤꯗ ꯂꯣꯏꯔꯦꯀꯣ ꯀꯩꯅꯣ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤꯗꯤ ꯁꯤꯗ ꯂꯣꯏꯔꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯟꯇꯝ ꯁꯦꯇꯦꯂꯥꯏꯠꯇꯨꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦ ꯐꯣꯔꯦꯁ ꯀꯣꯚꯔ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯑꯦꯟ ꯇ꯭ꯔꯤ ꯀꯣꯚꯔꯗꯨꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦ ꯑꯦꯟ ꯑꯇꯣꯞꯄꯗꯤ ꯀꯥ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯃꯉꯥꯏ ꯈꯪꯉꯕꯗ ꯑꯗꯨꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ